Sanababu pamjaba mama lebakidamagta sanajaniba players singi masingi yami adubu asuk yamkraba players singa sigi maraktagi sumnagi ama ani khaktani mayamdagi thoidok hendokpa mayamna masak khangnaba player oiribadi cricket na thawaini khanjaba mana tadaba marol su thoktaba nupa macha amanadi Indian cricket team da sanagani haina achawba manglana ma mangle lengsin reksimaya mangang pakhangna taram okjari ngasi mu mayamgidamakta anauba film pujarakli ngasi pujarakliba film sigi mamingdi IQBAL Mana tadaba marol su thoktaba nupa macha amagi wari taminasi film gi ahan masinda khongang amagi mayayda hawriba achawba khongnang pambidugi makhada khunja mayam punsinduna cricket yenglami mayam marakta Sahida kaubi masawai sangdrabi nupi masu yawri Sahida di cricket khaktada thawai yawjaba natte mana miroliba angang adubusu maming leiba cricketer ama oheningli Indiana cricket ki ahanba world cup lobagi mayam punna harawnadingi matam aduda Sahida gi angang adu phangjaki Matangi senasina jahi 19 gi matungni Sahida gi nupa Anwarna macha nupa IQBAL da masano maga hawdokli hawgalo IQBAL ayuki pung mapan tara sibo kanana tumnage masi punama mamana luna tawa henman madagi thokpani haina mapana de sholi Anwarna makhatari mana apama tawnaragadi imung mandre imung amata punna leminaragadi imung adu da chatnariba niyom niti singad inma ngamnana bu khonau haina machinda pangshon da sholi Matang sida yawriba IQBAL si Sahida gi ahanba phangjaba machanupani IQBAL di marol thoktaba mana tadaba angangni adubu magi mamangda wa ngangliba miyoyduna tamna wa nganglagadi magi machinda yenglaga miyoyduna haibadu karino haibadi khara makhaidi khangba ngamjai matang sida Sahida su magi nupa Anwarna labukta pukhinaba tiffin puduna thorai Anwarna di magi nupida sauna hari nachanupa se tanmankhre ngasina magi atanbagi aroiba numitni hayengdagi di masu labukta thabak yawhaladoini Mamana hari angang se hojik thabak subagi matam natri yunggi mateng khara tawraga leijakisano Anwarna di sauri chahi kun sura siphau imungda dum thamjanki ge haribra Sahida na khumlei icha se chahi 19 khakta ngaijaribani Anwar di magi nupina macha gi damata hakan changjaribusi ubada wa makha taramdana mapan thokre mathangi sindana Anwar na magi bag adu yon thoklami mapana luna thamjaba bag yon thokpudu ubada IQBAL na di mapada ngakna yenglei macha gi matawsida Anwar na su Ipa pakhana iga tawduna haire cycle da thabak suba chalagadi exercise khara da oirasu oini maduna hakchang da hena kanab oigani aduna bag si yon thokhrabani mathangi sendana IQBAL na makhutna sign tawraga mama da hangli mapana kari maram gi damakta makoi gi motor bag adi yon thoklino mama na khumlei makoi gi labukta ising amata leitre ising jingsinna bu khana bada mayamna changadawri aduba nangi babade ataiga manade sarkarna lawmi singda free da piriba electricity lawsi ade Mingondagi karigumba amata lemna lawsi yadaba nangi babani aduna mai pesa thina nabagi damakta masagi bag adu yon thoklibani IQBAL na mamada engage tawri mana aphawa mi ma oirakanda makoi imungdasu awatpa amata lehaloi mamana su machanupada nungsina yenglaga hairi kharatun aphawa mi oirao natragadi nangi babagi matawsida akhoi gi na habda kaimta lehoraroi ayukki chak charaba matungdana IQBAL di magi nomugi mathau tawrunabagi damakta mananganda nambu ma poraga Makoi leijariba sanbi sanau iroi sing adu sajuk pijarunaba puthoraki matangi sindana IQBAL makoi sanbi sanau sing adu mafam chaba ma yenglaga ningthijana punsilami aduga anakpada leiba ahangba labu amada lakhi mana mayumdagi nambo puduna purakhiba khawjaw adudagi wangbu manaba chai ahum lokthoraki aduga cricket ki stam oina labu mayai aduda ningthina yungchingki semba saba punma loirba matungdana IQBAL na magi sendal lokthokle makhutna bol ama pairaga Sor sang na khondoktuna mamit ushinki IQBAL gi wakhaldadi achawba stadium da mana India gi damakta sanaba thorakpa matamda mafam adu da tillamliba miyamduna magi mapungning thawgat biduna law khongliba singado magi wakhalna babna sagatuna tari masigi matungdana labukta yungliba chai ahom adu tamna cricket ki ball langli hanjan mapat chumna langba ngamna bu khonari ayuktagina nungthil fawa IQBAL na ball hanjan langlakpa matamda mana istamwani sijinariba chai adu fawa tekre Matam asi kaktada IQBAL magi awaba pathari mamana magi damaktani hain yombirakpa tan khara lakthoklaga yamna hawna chari abalorba matungdana ngahak awaba pathaduna tumthokli numidang wairam matam yoksilakpadana mana ball practice toriba labu adugi nakanda leiba charu ikudugi mathakta tumliba yungawu nupa adugi mamada ising khara khekchillaga hawdokli masida natte yungawu nupa aduna gyan tarakpa matamda mamana magi damaktani haina pirakhiba tan charu adudagi mana khakhawduna thamba tan khara Yungawu nupadu da piri tan charo ising thao adugu yuri thakkanu haina makhunne ingit tawduna nupadu da hairami IQBAL gi asigumlaba icham chamjaba matawsida yungawu nupadu na su mabu nungshirora male
IQBAL ki mataushida mathmai penjana nokhauri mathangi sindana IQBAL ki khungangda leriba cricket academy du ulai academy du ki nakanda level lampa aduda san iroising sajik chari IQBAL su san iroising ni matungda lummaga cricket academy ki coach na angangsing de cricket takliba du lona yenglami adubu mana tadabanina coach na kari haibano habdu di khangkide masi fana oiduna su IQBAL na di coach na tawriba khudima mamit kuptaba makai yengli khangnanaba hainanaba khonari tanja sida machanupi khajida su IQBAL na lumduna yengliba mafam adu tamna chenselakhe IQBAL na di machanupi da hairi kari gi thengna laklino khajida na khumlai nangi kainoma purakpani aina puraklise uragadi nangna saabda soidana farani adubu IQBAL di cricket tamningbani heman khidana machanda hairi academy manungda coach na angang singa sida kari taklibano lampak ta coach na angang singa takliba singaro taruraga khajida na su mukhunna ingit tawri coach na angang singda hairiba khudima mabungna su khangjanaba haijanaba khonari adubu ngasidi khajida na school digi thengna halaklabani ikui hodi coach na angang singda taklibado ngasigi di losinkhre masigi matungdana machimanaw ani na punna nokminaduna mayum hannanabagi damakta makhoi sanbi sanaw singado hoiraga chatminnakhi mathangi sindana sahida gi manaw nupisu sahida gi mayumda laklami khajida di mandomcha ubu matamda chensinduna nungsina kolui mabung ibi laktrabadi kaidore haina hanglai mandomcha na khumlai magi di exam ama lehauri mathangdana khajida na makhoi gi sanbi sanaw singado mandomcha da utli akhoi gi sanbi sanaw sing mamingdi India ke cricketer sing maming loduna thon bani haina sauthok chana mandomcha da paw tamli ngahak wari sanarba matungdana mandomcha na khajida gi ni haina furit firol phajaba khara lokthoroktuna pire khajida su phajaba firol sing adu da yana pamjana yengli onthokna su haraujari mathangdana mandomcha na IQBAL gi damakta su furit firol phajaba khara lokthoroktuna pire adubi IQBAL na di makhuna ingit khara toromaga tumin hawgatuna chatkre mandomcha na yam ngakna hangli IQBAL na kari hairamino khajida na khumlai indom jagi su phajaba furit firol piba ngamlaba matam adu khaktada indom jana pibiba furit firol lawge harami bani khajida su mana pamjana lawruba furit firol singado mandom jada amu khanna pithoklamlaga mabungi matung inaduna chatki macha singi matau sida sahidana manawna pida hairi aigi cha singse mapa lawbani mingondagi mateng lawba mingondagi mateng niba habise suknya he yade adubu mandom jana de hairi akhoi ichilina oibagi amana amada mateng pangna habise de hauna sani ai nupana su iche khoi gi paisa khara piramu hairakpani hayangwa iche khoi gi lawlu laba matam aduda ngammaba matam da singa o sahidana hari ai budi kaisu khande adubu nakhoi gi mateng lawba habasi ai gi nupa anwarna di sunya yara oi mingona gi mateng lawgadabagi sharupudi chara henge haiba mitani asomdana IQBAL machinna wari sanari horendi babana ibi gi mataw tamu madi larik su hai maramu i haidana basan pirani matang sida IQBAL na machanupida madom chana purakpa firol singadu lawru hain ingit tawrai mabungi ingit fangbada khajida su yam harawna chenki mabungna nungai khiroi haibagi damakta madom chana pubirakpa firol singado madom chada amu khando ambani aduba haujikti mabungna firol singadu lawru hairabani na onthokna harawjana firol singadu da yengli onthokna su khoida jari machangi harawjaba mataw uragana mabungna amuke hena harawjari bani mathangi sindana khajida na haigamadana mapana macha singda hairi ibidi larik laisu su hai maram sumoi nakhoi suma dawna gyan taw aduga amuk IQBAL da hairi nangsu hojikti chabu mapung phajalakle aduna labukta ipaga thabak suba chalasi labuk ki thaba ingkhang sing se ningthi na haija horagadi hingnabagi punsi lambi haibadu oidoni san khara senba aduna di punsi hingba yaroi matang sida IQBAL na makhutna sign taruduna wa khara hairi mapan hairi nakhoi ni su tahoro IQBAL na engonda matam khara piyu haina niri aduna mangonda chahi amagi matam di pirage sahi amasi sudriba fawbadi mabu labukta thabak subadi yahon kiroi IQBAL su mapagi wahai se tarubada haraujari sahi amagi matungda mapagi matung induna thabak suba haina yanare mathangi sindana khajida na mabungda sports magazine ama piraduna hairi ngasai nungthindagi nangonda pige haidana ngairakpani IQBAL di mana pamjariba cricketer singi photo yawba sports magazine adu urubada onthokna haraujari haraubana hemman khibana machanna pida chena nungsina konbiri aduga maikai amarumdana anwarna magini pida yamna penjadana hairi icha Mumbai special school adu thabiramnagadi magi su mamanaba ama anidang oiraba su leijaramgadabani maga haumin kaminarakpa mamanaba singdi magi mathau tawnanaba mafam si thadoknaduna chatnakre sahidana di hairi matam aduda akhoi su paisa leiramagidi soidaramaki ichabu school adu tharamgani aduba haujikti icha matumda khungang asida leija horabasu aigi IQBAL di nungaina angangda angang amagumna leijari aduna magi di thoini hena warunu
Nachanupase noma natraga nomadi masak thopa thaba ama soidanamaki tawrakani. Mathangi sindana Iqbaldi makhoi charu ikku manungda mapa khangandana mana lona sajariba ka macha aduda theriba India gi aphaba cricketer singi photo yenglaga masu India gi cricketer ama oibagi achauba manglan amadi mangli. Masamangna stadium da cricket sanaba tholokpa matamda magi damakta miyamna mabu kauduna nil khongba langbagi khonjel singado magi wakhalna babna sagatuna mamit usillaga tari. Mathangi sindana Iqbal hanagumna cricket academy manakta san punsilaga academy manungda coach na takliba singado lona yengli. Adubu manadi tadabanina thoidokna khangbadi ngamlamde. Ngasidi khajidasu laktre hana yamna sauna paithoga leiringai tanja sida ikhang khangudana khonjel amana hanglei nangla bol langba yam hai hairise. Iqbal na yengthokluba matamdadi coach ka khajidaga punna lepminaduna lerame. Coach na hanglei nangna lona yenglaklibasi kayamdi kuire. Khajidana khumlei aidi tha taru khakta ngairi aduga ekhoigi dadadi chahi ani helaklabani nungti lona yenglaklise. Coach na Iqbal da hanglei nangna wa amata khumdridi karigino. Khajidana khumlei ekhoigi dadadi marol su thokte aduga manasu tadabani. Coach na mu makha tarai nachanupina haiba matung inadi aigi academy da leiba satra singa sidagi nangna khwaidagi heli hai. Khajidana mu hairei aina panghaida hajinaba natte dadana bol langba uragadi sarsu khangani. Coach adunasu fare yengurasila o haidana machim manau anima academy manungna pusilakhi. Aduga Iqbal da hairei nachanupina hairibasi achumbara yenge bol silango. Iqbal de ngasi bol langani khallubada masada ipa pakhatli. Coach amadi atai player singna mangonda yengduna leiribada ururaga masada ikoikoiba ama fauri. Aduna Iqbal ahanba bol langlakpa matamdadi ipai paire phajadre. Masi urubadana Khajidana mabungi manakta changsillaga makhutna sign khara tawraga wa khara haiki. Masi matungdagidi Iqbal na masada pakhatpa akiba amata yaudana bol langba horakhi. Mana langlakpa goal khudimu istamda loina pali. Masi urubadana coach na Khajidada hanglei nangna nabungda kari hairuino. Khajidana khumlei numit khudingi dadana bol langba matamdadi sanbi sanaw khaktani yengbani. Aduna mafam asida leiriba miyoi khudima sanbi sanaw ngaktani khallaga bol langwa haikibani. Coach adusu machamanaw anigi mari asi ururaga mathamai penjana nokli. Iqbal bol langba loraga coach ki manakta changlakpa matamda coach na harai hayeng numidang waina pung 5 da mafam asida yarau. Coach na Iqbal bu cricket tambinaba loksinbire. Mabungi ningjaba punamak thunglagani haina Khajidadi haraubuna lori. Masamakta thokpagum mabungi damakta mathamai pena haraujari. Mathangi sindana Sahidana macha singda hairi nakhoni cricket tamba chakkadoribasi nakhoi babana di kaisu yarakloi. Aduga aishu nangi babadadi oidaba nganingde. Maramaduna hiramasi matangda wa amata hairagumsi adu oiragadi oidaba ngangba kaudre. Macha singnasu mamagi support phangbasida onthokna haraujari. Mama macha amana amada nungsina kolei. Adubu mathangi ayuktadi nungtigi pung makpalda haugatpa Iqbal ngasidi nganta haugatlaga san sangom sumli. Masi urubadana Khajidana mamada hairi nachanupasi ngantaga haugatlaga thabak tawhauri babana soidramaki khangkrani. Hainaringe tanja sida Anwar su mapan tholai aduga magi nupida hanglai amasina ngantaga haugatla tawrisina kaino. Namana chana khoi myam marakta aina khangaba wa amadi leirese. Sahidana hairi Iqbal da chahi amagi matam pibibagi haraudana tawjari oramgani. Anwar na hairi aise yumda kaya lejadragasu apangbani hainadi khanganu. Nakhoina loliba singdo noma natraga nomadi khangakani haramaga thabak chatpa thengkhrani haiduna chatkre. Mathangi sindana machimanaw anima cricket academy da laklami. Nahan kaidi Iqbal na bol langba matamda batsman yaude. Adubu ngasidi batsman yaubanina Iqbal na bol langba matamda istamda amata panba ngamde. Matang sida coach na hairi Iqbal nangna bol langliba mawongsi yamnadi fajare. Nangonda pokpadagi yaujarakpa talent amasu yaubagum tawri. Adubu talent leire haidunasu mafam chana sizinaba haitragadi aremba oigani. Aduna nabuning changna khonaragadi soidanamaki mai pakani. Coach na hairiba khudimaksing Khajidana makhutna sign tawraga Iqbal dasu uhallami. Coach na hairakliba singadu kaino khanglakpadana Iqbal su haraujari mai paklagani haibagi asa ama thamjari. Mathangi ayuktana mapana thabak chatpagi thorakpa matamda Khajidadi lairik parami. Anwar de machanapigi makokta nungsina nanthavirami. Aduga haujuk phawa tumduna leiriba Iqbal ubadana Anwar na hairi nachanupasa hana ifibamda amuk halakle. Katan chuba amuk haure haina machinda solaga thabak chananaba thokre. Mapana hek chatkibaga Iqbal su haugalai. Mamaga machangana kochen chendana Iqbal gi ayuki sangom pithakpiri. Masigi matungdana Iqbal hakchang phananaba ayuki walking chenba haukre. Numit khudingi mapana thabak chatkraba matungda Iqbal na walking cheluba aduga nungthil matamdana san senari
Numidang wairam matam osilakpadana Khajidana school hek halakpaga machin manaw anima Cricket Academy da amuk punna lakminakhi Cricket Academy dana coach na tanglibu khudimak Khajidana makhuna sign tawdar mabungda khangali asumna matam kharadi mapa khangandana cricket ki practice tawba hore nongmade mapana tumkhraba matungda mamana yamna chekshina thamjaba khaw ma puraga mapan thorakhi mapandana Khajida machin manawdi cricket practice tawlerami maman haire IQBAL namit ushalo IQBAL su mamit isundana makhut tingthokli Khajidana magi bektai phirol khara loktholaga IQBAL ki makhutta thamlami IQBAL na phirol singadu yengloba matamdadi mana cricket tamba chatpa matamda setnanaba cricket ki uniform orami IQBAL di uniform adu ubada harawbagi ngamkhai lekhidre Khajida di mabungna harawjaba matawsi uraga amukke hen harawjari IQBAL ki uniform di leire adubu khungup di leitri aduna IQBAL na khungup tongdabida uniform selaga lakpasi ururaga Academy du de yawa paisa paiba kamal kauba angang nupa macha amanadi IQBAL da nokshin biri kamal gi asiguma fajadaba matawsida coach na de kamal da chairi punishment oina round ani chelo hairi numit khudingi Anwar na labuk tagi halakpa matamda IQBAL su Khajida su magi nupi Sahida su Anwar da yenglaga nokmi tawduna lanjadaba saduna talerami mama macha makhoi ahumna kainoma luat le habasidi Anwar su khangdabadi natte adubu haujuk phawadi kaimta haidri mathangi nimitana IQBAL machin manawn academy da lakpa matamda kamal haiba nupa adunadi IQBAL na khanglaro tararoi matagum akampet wahai sijinaduna fajadaba wahai kaya amagalunna machin manaw ani da chairi matang sida Khajida changsilaklaga hairai apang nangna tamna hairabanina aikoi dadana su loina khanglamani adugi su matakta nangna hairiba singdo aisu loina tahawre IQBAL na su yamna hanthaba usit thawdiba yeng amagalunna kamal da yenglaga makhuna chain khara toramaga chatki kamande mangonda thina cherame habidudi khangi adubu kari hairibano habidudi khangde masimakna kamal gi asawba habidu oire aduna IQBAL bol langlakpa matamda mating thokpa makai bon kanthatli kamal gi mawong sida IQBAL su sawre aduna kamal gi mamangda tariba nung machada uraga IQBAL gi wakhalda su idea ama lakhi mathang ama IQBAL bol langlakpa matamdadi nung machadu tammaga langakhi nung machadu degi thaktoraga bol adu kamal gi makokta pankhi kamal bol na panbadagi lebak makhara tukre mathang gi sindana kamal gi mapa su laklami kamal gi mapana di machanupa gi asokpa du uraga chairi sanaba matamda helmet uptriba kaigino chekshinna sanadriba kaigino haina machanupa da chairi matang asida coach thoraga makoi gi nakanda lepliba IQBAL machin manaw da hairi nakhoi ni aigi office ta leramo mathang gi sindana IQBAL machin manaw di coach ki ka manung da theliba academy asida gi thokhiba maming leriba Indian cricketer singi photo du da tawai tana yengli ngahak leraga coach du su office manung da changlai coach na hairi IQBAL ngasigi thawdok si soibadagi thokhiba thawdok natte habadi nangsu khangi aisu khangi matang asida IQBAL amadi Khajida makhoi ani na haijari kamal na makhoi ani da fajadaba akampe sijinaduna makhoi laknaba makhoi karemnaba singadu amata chithadana tamli coach na khumlai madu punama aisu khangdabadi natte adubu IQBAL nangonda aina kayara khanna haikrabaduni punsida mai pakke haragadi saugandaba asabu phathaba haiba tamu adubu haujikti laibak thireba thawdu ase thokrabanina laale haijaduna su karisu kanararoi Khajida di coach na haining lebase karino haiba khangbagum tawi aduna coach da adumnadi tawbiganu haina khonjen ni mape ira chena haijari coach na su haingam da hairai aina pamde tawningde haiduna su upai leraroi maramde kamal gi mapana thadarakpa paisana aikoi cricket academy si chalairibani aduna mapa machana sawgadaba thabakti tawningde IQBAL su mamittagi mapi ira chena makhutna sign tawraduna hanjan mabu ngakpiu mabu tanthokpiganu haijari adubu coach adunadi makha tana aingonda haijan unja tawranu aina tawba yaba aigi angamba makhaidi tawkrabani haujiti upai leroi haina machin manaw anibu academy adudagi tanthokpirakhe numitto machin manaw anima wa amata hainadana tumin mayum yawnaba halakhe adubu mayumdana asa magalunana machabu ngairamlibi mama ubada machin manaw anima khamba lakpa ngamdana kapli mabungna thamjariba asa mangjariba manglan kairagani khalubadana Khajidana amukke hena thamoi sokna higik lawba makhai kapli mathangi nimitana IQBAL hanagumna sanse mathorai ngasi su hanagum cricket practice tawna labukta istam jumlami adubu thokiba thawdok sing adu khantharuraga yunglamba istam sing adu poktoktuna langthoki masa pumba asawna thanki sanse maluraga mayum halakpa matamna cricket academy da coach na
ꯑꯉꯥꯡꯁꯤꯡꯗ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕꯁꯤꯡꯗꯣ ꯏꯛꯕꯥꯜꯅꯗꯤ ꯂꯝꯄꯥꯛ ꯋꯥꯡꯃꯗ ꯂꯦꯞꯇꯨꯅ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯃꯌꯨꯝꯗ ꯍꯜꯂꯛꯂꯕꯁꯨ ꯏꯛꯕꯥꯜꯗꯤ ꯃꯁꯥꯗ ꯏꯍꯩ ꯍꯩꯅꯤꯡꯗ꯭ꯔꯦ ꯑꯁꯥ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ ꯃꯆꯟꯅꯨꯄꯤꯅ ꯄꯨꯔꯛꯄ ꯃꯥꯒꯤ ꯄꯥꯝꯖꯕ ꯁ꯭ꯄꯣꯔꯠꯁꯀꯤ ꯃꯦꯒꯥꯖꯤꯟ ꯑꯗꯨꯗ ꯐꯥꯎꯕ ꯌꯦꯡꯈꯤꯗ꯭ꯔꯦ ꯃꯊꯪꯒꯤ ꯁꯟꯗꯦꯅ ꯏꯛꯕꯥꯜꯅ ꯇꯨꯃꯤꯟꯅ ꯁꯦꯝꯖꯕ ꯃꯥꯒꯤ ꯆꯔꯨꯒꯤ ꯏꯀꯨ ꯃꯅꯨꯡꯗ ꯂꯩꯕ ꯀꯥ ꯑꯗꯨꯗ ꯃꯇꯣꯝꯗ ꯂꯥꯛꯂꯝꯃꯤ ꯃꯇꯣꯝꯗ ꯉꯥꯏꯔꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯃꯥꯅ ꯁ꯭ꯇꯦꯗꯤꯌꯝ ꯃꯅꯨꯡꯗ ꯁꯥꯟꯅꯕ ꯆꯪꯂꯛꯄ ꯃꯇꯝꯗ ꯁ꯭ꯇꯦꯗꯤꯌꯝ ꯃꯅꯨꯡꯗ ꯃꯌꯥꯝꯅ ꯃꯥꯒꯤꯗꯃꯛꯇ ꯂꯥꯎꯔꯤꯕ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯨ ꯚꯥꯞꯅ ꯁꯥꯒꯠꯇꯨꯅ ꯇꯥꯅꯅꯕ ꯍꯣꯠꯅꯔꯨꯏ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯨ ꯇꯥꯈꯤꯗ꯭ꯔꯦ ꯄꯨꯝꯅꯃꯛ ꯃꯥꯡꯈ꯭ꯔꯦ ꯑꯁꯥ ꯄꯨꯝꯅꯃꯛ ꯀꯥꯏꯈ꯭ꯔꯦ ꯊꯃꯣꯏ ꯀꯥꯏꯔꯕ ꯄꯦꯟꯖꯗ꯭ꯔꯕ ꯏꯛꯕꯥꯜꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯃꯦꯒꯥꯖꯤꯟ ꯑꯗꯨ ꯁꯦꯒꯥꯏꯔꯦ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯀ꯭ꯔꯤꯀꯦꯇꯔꯁꯤꯡꯒꯤ ꯐꯣꯇꯣ ꯑꯗꯨꯁꯨ ꯁꯦꯒꯥꯏꯔꯦ ꯑꯗꯨꯒ ꯊꯪꯅꯕ ꯃꯤꯀꯨꯞ ꯑꯃꯗꯅ ꯀꯅꯥꯁꯨ ꯂꯩꯖꯗ꯭ꯔꯕ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯜꯂꯕ ꯑꯃꯒꯨꯝꯅ ꯀꯥꯆꯤꯟ ꯑꯃꯗ ꯃꯁꯥ ꯇꯥꯁꯤꯟꯗꯨꯅ ꯃꯇꯝꯣꯏ ꯀꯥꯏꯅ ꯇꯦꯡꯊꯥ ꯀꯞꯂꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯅ ꯃꯥꯅ ꯃꯇꯝ ꯆꯥꯅ ꯈꯣꯝꯖꯤꯟꯖꯔꯛꯈꯤꯕ ꯀ꯭ꯔꯤꯀꯦꯇꯔꯁꯤꯡꯒꯤ ꯐꯣꯇꯣ ꯑꯃꯗꯤ ꯃꯦꯒꯥꯖꯤꯟꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯩ ꯊꯥꯗꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯏꯛꯕꯥꯜꯅ ꯃꯩ ꯃꯔꯛꯇꯒꯤ ꯐꯣꯇꯣ ꯑꯃ ꯆꯤꯡꯊꯣꯔꯛꯈꯤ ꯑꯗꯨꯒ ꯃꯄꯤ ꯇꯩꯊꯣꯛꯅ ꯐꯣꯇꯣ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯤ ꯏꯛꯕꯥꯜꯒꯤ ꯁꯟ ꯁꯦꯟꯅꯐꯝꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯨ ꯉꯥꯎꯗꯨꯅ ꯇꯜꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯀ꯭ꯔꯤꯀꯦꯇꯔ ꯃꯌꯥꯝꯒꯤ ꯐꯣꯇꯣ ꯃꯔꯛꯇ ꯌꯥꯎꯔꯝꯕ ꯊꯦꯡꯅꯔꯛꯈꯤ ꯃꯁꯤ ꯎꯔꯨꯕꯗ ꯌꯨ ꯉꯥꯎꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯐꯣꯇꯣ ꯃꯈꯣꯏꯒꯤ ꯀꯣꯆꯀꯤ ꯀꯥꯗ ꯊꯦꯠꯍꯧꯔꯤꯕ ꯐꯣꯇꯣꯁꯤꯡ ꯑꯗꯨꯗ ꯌꯥꯎꯈꯤꯕ ꯑꯗꯨꯁꯨ ꯅꯤꯡꯁꯤꯡꯂꯛꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅ ꯏꯛꯕꯥꯜ ꯌꯨ ꯉꯥꯎꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯌꯨ ꯉꯥꯎꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥꯏꯗ ꯏꯁꯤꯡ ꯈꯤꯛꯆꯤꯜꯂꯒ ꯍꯧꯗꯣꯛꯂꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗꯅ ꯃꯩꯅ ꯃꯆꯦꯠ ꯑꯃ ꯆꯥꯛꯊꯣꯛꯈ꯭ꯔꯕ ꯐꯣꯇꯣ ꯑꯗꯨ ꯎꯠꯇꯨꯅ ꯃꯁꯤꯗ ꯌꯥꯎꯔꯤꯕꯁꯤ ꯅꯪ ꯅꯠꯇ꯭ꯔꯥ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯍꯪꯂꯤ ꯑꯍꯥꯟꯕꯗꯗꯤ ꯌꯨ ꯉꯥꯎꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯥ ꯅꯠꯇꯦ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯏꯛꯕꯥꯜ ꯍꯟꯖꯤꯟ ꯍꯪꯖꯤꯜꯂꯛꯄꯁꯤꯗꯗꯤ ꯌꯨ ꯉꯥꯎꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯍꯩꯇ ꯃꯈꯨꯠꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯏꯛꯕꯥꯜꯗ ꯍꯥꯏꯔꯤ ꯃꯥꯒꯤ ꯐꯣꯇꯣꯅꯤ ꯑꯗꯨꯕꯨ ꯐꯣꯇꯣꯁꯤꯗꯤ ꯃꯃꯥ ꯃꯄꯣꯛꯇ ꯀꯥꯞꯈꯤꯕ ꯐꯣꯇꯣꯅꯤ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯏꯛꯕꯥꯜꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯕꯣꯜ ꯑꯗꯨ ꯎꯠꯇꯨꯅ ꯍꯥꯏꯔꯤ ꯑꯩꯕꯨꯁꯨ ꯕꯣꯜ ꯂꯪꯕ ꯇꯝꯕꯤꯌꯨ ꯑꯗꯨꯕꯨ ꯌꯨ ꯉꯥꯎꯕ ꯅꯨꯄꯥ ꯑꯗꯨꯅꯗꯤ ꯍꯪꯂꯤ ꯕꯣꯜ ꯂꯪꯕ ꯇꯝꯃꯒ ꯀꯩꯗꯧꯅꯗꯣꯏꯅꯣ ꯅꯪꯁꯨ ꯑꯩꯒꯨꯝꯅ ꯌꯨ ꯉꯥꯎꯕ ꯃꯤ ꯑꯣꯏꯅꯤꯡꯂꯤꯕ꯭ꯔꯥ ꯃꯁꯤꯅ ꯀꯩꯁꯨ ꯀꯥꯟꯅꯕ ꯂꯩꯔꯣꯏ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯏꯛꯕꯥꯜꯅꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯀꯩꯝꯇ ꯇꯥꯗꯦ ꯕꯣꯜ ꯂꯪꯕ ꯇꯝꯕꯤꯌꯨ ꯍꯥꯏꯅ ꯒꯦ ꯇꯛꯂꯤ ꯍꯟꯗꯛꯃꯨꯛꯇꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯁꯥꯎꯔꯦ ꯑꯀꯟꯕ ꯈꯣꯟꯖꯦꯜꯗ ꯆꯩꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯅꯪꯉꯣꯟꯗ ꯕꯣꯂꯤꯡ ꯇꯝꯕꯤꯕ ꯉꯝꯃꯣꯏ ꯍꯥꯏꯅ ꯇꯥꯟꯊꯣꯔꯛꯈꯤ ꯅꯨꯃꯤꯠꯇꯣ ꯏꯛꯕꯥꯜꯗꯤ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯈꯤꯗꯦ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯀꯥꯎꯕ ꯃꯈꯩ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤ ꯃꯥꯅ ꯅꯤꯡꯖꯔꯤꯕ ꯃꯪꯂꯥꯟꯗꯨ ꯐꯪꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯑꯋꯥꯕ ꯋꯥꯈꯜ ꯑꯃꯗ ꯂꯥꯡꯇꯛꯅꯅ ꯂꯩꯔꯤ ꯃꯆꯥꯒꯤ ꯃꯇꯧ ꯎꯕꯗ ꯃꯃꯥ ꯁꯍꯤꯗꯥꯅꯗꯤ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯔꯒ ꯍꯥꯏꯔꯤ ꯄꯨꯟꯁꯤꯗ ꯅꯪꯅ ꯐꯪꯒꯦ ꯍꯥꯏꯅ ꯃꯪꯖꯔꯤꯕ ꯃꯪꯂꯥꯟ ꯑꯗꯨ ꯐꯪꯗ꯭ꯔꯤꯉꯩꯗ ꯀꯩꯗꯧꯅꯨꯡꯗꯁꯨ ꯃꯥꯏ ꯂꯩꯔꯒ ꯆꯦꯟꯒꯅꯨ ꯃꯥꯏꯊꯤꯔꯦ ꯍꯥꯏꯕ ꯁꯨꯛꯌꯥ ꯌꯥꯖꯒꯅꯨ ꯃꯃꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤꯅ ꯑꯅꯧꯕ ꯊꯧꯅꯥ ꯑꯣꯏꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯁꯨ ꯏꯛꯕꯥꯜ ꯌꯨ ꯉꯥꯎꯕ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯌꯨ ꯉꯥꯎꯕ ꯅꯨꯄꯥꯗꯨꯕꯨ ꯇꯨꯝꯕ ꯍꯧꯗꯣꯛꯂꯒ ꯃꯥꯕꯨ ꯕꯣꯂꯤꯡ ꯇꯝꯕꯤꯌꯨ ꯍꯥꯏꯔꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯗꯤ ꯌꯨ ꯉꯥꯎꯕ ꯅꯨꯄꯥꯗꯨꯅ ꯏꯛꯕꯥꯜꯗ ꯇꯝꯕꯤꯕ ꯉꯝꯃꯣꯏ ꯍꯥꯏꯅ ꯆꯩꯔꯤ ꯌꯨ ꯉꯥꯎꯕ ꯅꯨꯄꯥꯗꯨꯅ ꯏꯛꯕꯥꯜꯗ ꯆꯩꯖꯔꯕꯁꯨ ꯏꯛꯕꯥꯜꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯛꯈꯤ ꯅꯨꯄꯥ ꯑꯗꯨꯗ ꯍꯟꯖꯟ ꯃꯥꯕꯨ ꯕꯣꯂꯤꯡ ꯇꯝꯕꯤꯌꯨ ꯍꯥꯏꯔꯤ ꯏꯛꯕꯥꯜꯅ ꯅꯨꯡꯇꯤꯒꯤ ꯂꯥꯛꯄꯁꯤ ꯎꯕꯗ ꯌꯨ ꯉꯥꯎꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯈꯥꯡꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ ꯅꯣꯡꯃꯗꯤ ꯏꯛꯕꯥꯜꯗ ꯍꯥꯏꯔꯛꯏ ꯍꯌꯦꯡꯗꯒꯤ ꯕꯣꯂꯤꯡ ꯇꯝꯕ ꯍꯧꯔꯁꯤ ꯉꯁꯤꯒꯤꯗꯤ ꯅꯪ ꯆꯠꯈ꯭ꯔꯣ ꯅꯨꯃꯤꯠꯇꯣ ꯏꯛꯕꯥꯜꯗꯤ ꯍꯔꯥꯎꯅ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ ꯏꯛꯕꯥꯜꯅ ꯃꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯁꯤ ꯃꯆꯟꯅꯨꯄꯤ ꯈꯥꯖꯤꯗꯥꯗ ꯇꯝꯃꯤ ꯑꯗꯨꯕꯨ ꯈꯥꯖꯤꯗꯥ ꯑꯃꯗꯤ ꯃꯃꯥꯅꯗꯤ ꯏꯛꯕꯥꯜꯒꯤꯗꯃꯛꯇ ꯋꯥꯖꯔꯤ ꯍꯟꯗꯛ ꯑꯃꯨꯛꯁꯨ ꯏꯛꯕꯥꯜꯅ ꯅꯤꯡꯖꯔꯤꯕꯁꯤꯡꯁꯦ ꯀꯥꯏꯔꯒꯗ꯭ꯔꯥ ꯈꯜꯂꯨꯕꯗ ꯃꯈꯣꯏ ꯑꯅꯤꯅ ꯍꯦꯟꯅ ꯋꯥꯖꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅ ꯏꯛꯕꯥꯜ ꯃꯆꯟꯅꯨꯄꯤꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯀ꯭ꯔꯤꯀꯦꯠ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯐꯝ ꯂꯧꯕꯨꯛꯇꯣ ꯅꯤꯡꯊꯤꯅ ꯁꯦꯡꯗꯣꯛꯂꯝꯃꯤ ꯃꯥꯒꯤ ꯑꯅꯧꯕ ꯀꯣꯆ ꯂꯥꯛꯂꯒꯅꯤ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯕ ꯑꯁꯥ ꯑꯃꯗ ꯀꯣꯆ ꯂꯥꯛꯄ ꯉꯥꯏꯔꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯉꯥꯏꯖꯔꯕꯁꯨ ꯌꯨ ꯉꯥꯎꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯂꯥꯛꯈꯤꯗ꯭ꯔꯦ ꯏꯛꯕꯥꯜ ꯃꯆꯤꯟ ꯃꯅꯥꯎꯁꯨ ꯍꯟꯕ ꯂꯩꯇꯦ ꯌꯨ ꯉꯥꯎꯕ ꯅꯨꯄꯥꯗꯨꯒꯤ ꯃꯔꯝꯗ ꯀꯣꯏꯊꯤ ꯊꯤꯔꯛꯈꯤ ꯌꯨ ꯉꯥꯎꯕ ꯅꯨꯄꯥꯗꯨꯒꯤ ꯃꯃꯤꯡ ꯃꯣꯍꯤꯠ ꯀꯧꯏ ꯍꯥꯏꯕ ꯈꯪꯂꯛꯈꯤ ꯂꯝꯕꯤꯗ ꯊꯦꯡꯅꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯣꯍꯤꯠꯀꯤ ꯃꯌꯨꯝ ꯇꯥꯛꯄꯤꯔꯛꯈꯤ ꯃꯣꯍꯤꯠꯀꯤ ꯃꯌꯨꯝꯁꯤ ꯑꯆꯧꯕ ꯌꯨꯝꯖꯥꯎꯅꯤ ꯑꯗꯨꯕꯨ ꯃꯇꯝ ꯆꯥꯅ ꯅꯤꯡꯊꯤꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟ ꯇꯧꯕꯤꯗꯕꯗꯒꯤ ꯃꯥꯅ ꯂꯩꯔꯤꯕ ꯃꯌꯨꯝꯗ ꯏꯀꯥꯏ ꯀꯥꯏꯔꯦ ꯏꯇꯦꯛ ꯇꯦꯛꯂꯦ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨꯁꯨ ꯌꯨꯝꯖꯥꯎ ꯃꯅꯨꯡꯗ ꯇꯞꯅ ꯆꯪꯂꯛꯈꯤ ꯏꯃꯨꯡꯗꯗꯤ ꯀꯅꯥꯝꯇ ꯂꯩꯕ ꯎꯈꯤꯗꯦ ꯑꯗꯨꯕꯨ ꯊꯪꯅꯕ ꯏꯃꯝ ꯀꯥ ꯑꯃꯗ ꯃꯣꯍꯤꯠꯇꯤ ꯒ꯭ꯌꯥꯟ ꯃꯥꯡꯉꯒ ꯂꯩꯃꯥꯏ ꯃꯊꯛꯇ ꯇꯥ ꯂꯩꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯃꯣꯍꯤꯠꯄꯨ ꯁꯟꯒꯥꯔꯤ ꯃꯊꯛꯇ ꯍꯥꯞꯄꯒ ꯍꯣꯁꯄꯤꯇꯥꯜ ꯌꯧꯅꯅꯕ ꯄꯨꯔꯛꯈꯤ ꯃꯣꯍꯤꯠꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯏꯛꯕꯥꯜꯅ ꯃꯥꯒꯤ ꯐꯃꯨꯡ ꯅꯥꯀꯟꯗ ꯐꯝ ꯂꯩꯔꯝꯃꯦ ꯃꯣꯍꯤꯠꯅ ꯁꯥꯎꯅ ꯍꯪꯂꯤ ꯅꯪꯅ ꯑꯩꯒꯤ ꯏꯇꯨꯡꯗ ꯀꯣꯏꯅ ꯏꯟꯅꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯗꯨꯕꯨ ꯏꯛꯕꯥꯜꯗꯤ ꯃꯣꯍꯤꯠꯅ ꯆꯩꯖꯔꯕꯁꯨ ꯀꯩꯁꯨ ꯍꯥꯏꯗꯦ ꯃꯥꯅ ꯄꯨꯔꯛꯄ ꯇꯟ ꯈꯔ ꯂꯧꯊꯣꯛꯑꯒ ꯄꯤꯔꯤ ꯅꯁꯥ ꯀꯟꯅꯅꯕ ꯃꯁꯤ ꯆꯥꯁꯜꯂꯣ ꯍꯥꯏꯔꯦ ꯏꯛꯕꯥꯜꯒꯤ ꯃꯇꯧꯁꯤ ꯎꯔꯨꯔꯒ ꯃꯣꯍꯤꯠꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯆꯤꯟ ꯊꯤꯖꯟꯅꯕꯅꯤ ꯅꯪꯉꯣꯟꯗ ꯕꯣꯂꯤꯡ ꯇꯝꯕꯤ ꯍꯥꯏꯅ ꯈꯟꯈꯤꯕ ꯂꯩꯇꯦ ꯉꯥꯏꯍꯥꯛꯀꯤ ꯑꯩꯉꯣꯟꯗ ꯌꯦꯠꯇꯅꯕ ꯑꯩꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯟꯈꯤꯕꯅꯤ ꯃꯁꯤ ꯈꯪꯂꯕ ꯐꯥꯎꯕ ꯏꯛꯕꯥꯜꯗꯤ ꯃꯣꯍꯤꯠꯇ ꯁꯥꯎꯈꯤꯗꯦ ꯃꯣꯍꯤꯠꯀꯤ ꯁꯦꯕꯥ ꯇꯧꯕꯤꯔꯤ ꯏꯛꯕꯥꯜꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯃꯛꯅ ꯃꯣꯍꯤꯠꯅꯁꯨ ꯏꯛꯕꯥꯜꯗ ꯑꯇꯣꯞꯄ ꯃꯤꯠꯌꯦꯡ ꯑꯃꯗ ꯌꯦꯡꯕ ꯍꯧꯔꯛꯈꯤ ꯑꯗꯨꯕꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯏꯛꯕꯥꯜꯅ ꯃꯣꯍꯤꯠꯀꯤ ꯁꯦꯕꯥ ꯇꯧꯅꯅꯕ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯣꯍꯤꯠꯇꯤ ꯃꯥꯒꯤ ꯕꯦꯠ ꯃꯊꯛꯇ ꯂꯩꯔꯝꯗ꯭ꯔꯦ ꯏꯛꯕꯥꯜ ꯅꯤꯡꯕ ꯀꯥꯏꯅ ꯃꯥꯒꯤ ꯁꯟ ꯁꯦꯟꯐꯝꯗ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯥꯒꯤ ꯊꯥꯖꯕꯒꯤ ꯋꯥꯡꯃꯗ
Maki cricket practice tawba mafam aduda Mohitna mabu ngaiduna leiramle. Ngasidi Mohitsu yu thaklamdre. Mohit ubudana IQBALna chensinduna chena koli. Mohitna harai ahanbagi noma nini di trial oina tawkisi. Noma nini sida ibani chanaragadi makhatan adum chathasi. Aduga karigumba ibani se chanadaba taragadi amuk hana thengnaragumsi nangna nangi lambida aduga aisu isagi pamjaba lambida chachakhrage. Mohitti chahi kun hena cricket thadoklurabanina man ball langlakpa matamda IQBALdagi hena fibam sokre. Numit chupa ama Mohitna ball langlakpa matamda sumnagi amuktang istamda panba ngamki. Masigi sumatakta Mohitti yuda laichuba mi haibadu oirurabanina tanja phangma khudingi yu thaknanabu khotnai. Adubu IQBALnadi yu thakpa yaroi haduna yu litli losili. Adubu masidagi hena khwaidagi luribana makhoi anina practice tawminaba matamda makhoi anide aman amagi wa phaunodre. Mohitnasu IQBALna bab tananaba haiba ngamdre. Aduna aroiba pambai oina khajida kaure makhoi anigi translator oina naba. Mohitna hairi akhoi anise paw phaunodre aduna akhoi anigi translator oibiyu. Khajidana di sauna hairi aini school chattabida nakhoi anina cricket practice tawbada yawraga leithoe haibasi akhoi babana khanglagadi akhoi hinglaroi. Khajidagi wangang sangang mityeng na yengda Khajidana Mohitta thajadaba mangonda isaw sawbagi mami madi tari. Masi ururaga Mohitna hanglai nang ningonda isaw sawrase kaigino. Khajidana khumlai nong nini leiragadi nangsu amukhana yu thakpa hawrani. Matam aduda amukhana IQBALna thamoi kai hawgadabado aidi ure. Mohitna su khumlai nangna haiba aduma aina IQBALda su hairabani adubu manadi kemta tade bowling tambidaba yade haiduna sikhang khanglei. Aduna aina IQBALda bowling tambiringai matam khara asidi nangna sawrabasu aingonda nungaitaba leragasu aina haijaribisin ase IQBALda ningthina hairo. Mohitna amusu makha tarai bowling tamba hawdringida pangal kankhatnaba hakchang phananaba exercise routine ama hana tawsi. Matangi sindana Mohitna player oiringai matamda mana chatnaramba routine timetable adu IQBALda pirami. Adubu IQBALnadi makhuna sign khara tawrai. Mohitna Khajidada hanglai mana haisi kaino. Khajidana khumlai dadana exercise tawba matamda course yawgadabani hairi animakna hakchang phatragadi practice tawada mapung pharoi hairi. Aduga ngasidagi yu thakpa yaroi hana su thingli. Mohitna di oiroidaba wani hairi adubu machimanaw anidi takhidi hayeng ayunganta laage haramga chatkhi. Haibaga tawbaga IQBALdi ayunganta hawgatuna Mohit hawdokpa lakhi namdana magi coach bu walking chenba puthoraki. Noma kangdan IQBALna magi coach phamungdagi chingthokli. Numit khudingi exercise tawba walking chatpa lephande. Matam kharagi matungdadi handak chahigi Ranji trophy yawnanaba state team da yawgadaba players singi trial hawgadawre hana khabar machet amada yarokpa thengnarakhi. Aduba selection trial tawgadabadi sumnagi tha amakaktamak ngaisilakle. Maram aduna state team da selection fangnanabagidamagta IQBALgi practice su thawai yawna tawri. Mohitsu IQBALgi thawai yawjaba matawasi ururaga masu thawai yawsilakhi. IQBALgi honaba kanba mataw thawai yawjaba mabukchel sengna magi coach bu ijat tawjaba matawasina yahok thengna hawgatlamba Mohitsu nganta hawgatpa hawre. Masigi matungdagidi oja satra animagna pukchel amatta oina pandam amagidamakta punna khonaminarakhi. Noma practice tawba matamda Mohitna IQBALda hairi nangna ball alangba khudingmakki istamda pandaba yade haiba wakhal amaga loinana ball langba taragadi batsman nangi ball adu ilai laina phukini. Maramdi nangna ball langdringida nangna ball adu kamdawna langani haibadu nangi wakhalda lepkhre. Aduna batsman aduna su nangi nasak uraga ball adu kamdawna langlakani haibasi khangi aduna ilai laina phukini. Maram aduna ball langba matamda nakhuttagi ball thadoklamdan matam adu yawjiba fawa nangi wakhalda ball adu kamdawna langani haina khanganu. Nakhuttagi ball thadoklamdan mikup adu khaktana khangadabani. Madu oiragadi nangna ball adu kamdawna langlakani haibasi batsman aduna khanglaroi nangi ball ngakthoknaba honabada awaba ama oirani. IQBALna khumlai adumna ball langbada yamna luni. Mohitna hairi yamna luba mawongni adubu oithokpa ngamlodaba mawongdi natte. Leptana khonarabadi soidanamakki ngamlakani. Matangi nimittana Mohitna haiba matungina makhoigi sanbi sanawsing adugi mananganda 1 2 3 haina irami. Aduga sanbi sanawsing adu lampaki tongan mafamda khaidoknaduna thamli. Masigi matungdana Mohitna bet paiduna hairi nangna langlakadoriba ball adu aina karma maikeda phuhangani haibadu nangna lepaga langakadabani. Aduna akhoi anigi tungda Sajidana 1 2 3 thaba number ama thangalakani. Kariguma number 1 thangalaklagadi number 1 oiriba sanbi aduna leba maikeda aina ball phunanaba mawongda nangna ball langlakadabani. IQBALna su magi haijaba mawongda ball langnabu honari mana chalhalningniba maikeduda chalhannabu honari adu ngamdi ngamde. Numit chupa ama practice toraba matungda mamaidadi IQBALna langliba ball adu mana chalhalningba maikeda batsman phurakhi. Wana honajaraga hairakpanina makhoi ohumdi onthokna penjari punna question duna nokminari.
ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤ ꯐꯥꯎꯕꯗ ꯏꯛꯕꯥꯜꯒꯤꯗꯤ ꯈꯣꯡꯎꯞ ꯂꯩꯖꯗꯕꯅꯤꯅ ꯈꯣꯡꯎꯞ ꯇꯣꯡꯗꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯕꯣꯜ ꯂꯪꯂꯛꯄ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯛꯄꯅ ꯃꯈꯣꯡꯗ ꯁꯣꯛꯂꯦ ꯏ ꯊꯣꯛꯂꯦ ꯃꯥꯒꯤ ꯃꯈꯣꯡꯗ ꯁꯣꯛꯂꯤꯕꯗꯣ ꯃꯣꯍꯤꯠꯅꯁꯨ ꯎꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯣꯍꯤꯠꯅ ꯏꯛꯕꯥꯜ ꯃꯆꯤꯟ ꯃꯅꯥꯎ ꯃꯌꯨꯝꯗ ꯄꯨꯔꯒ ꯂꯥꯛꯈꯤ ꯏꯛꯕꯥꯜꯒꯤ ꯃꯈꯣꯡ ꯑꯁꯣꯛꯄ ꯑꯗꯨꯗ ꯍꯤꯗꯥꯛ ꯇꯩꯕꯤꯔꯤ ꯃꯇꯥꯡꯁꯤꯗ ꯃꯣꯍꯤꯠꯀꯤ ꯇꯦꯕꯜꯗ ꯂꯩꯔꯝꯕ ꯆꯦ ꯑꯃꯗ ꯃꯈꯨꯠ ꯊꯤꯜꯂꯒ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯂꯛꯏ ꯃꯣꯍꯤꯠꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯤ ꯑꯩꯅ ꯀ꯭ꯔꯤꯀꯦꯠ ꯁꯥꯟꯅꯔꯤꯉꯩꯗ ꯁꯦꯝꯈꯤꯕ ꯑꯩꯒꯤ ꯏꯁꯇ꯭ꯔꯥꯇꯦꯖꯤꯅꯤ ꯃꯦꯠꯆ ꯑꯆꯧꯕ ꯁꯥꯟꯅꯔꯛꯄ ꯃꯇꯝꯗꯗꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯕ ꯑꯍꯩꯕ ꯕꯦꯠꯁꯃꯦꯟ ꯊꯦꯡꯅꯔꯛꯀꯅꯤ ꯃꯈꯣꯏꯗꯤ ꯅꯪꯅ ꯐꯨꯍꯟꯅꯤꯡꯉꯤꯕ ꯃꯥꯏꯀꯩ ꯑꯗꯨ ꯈꯛꯇꯗ ꯕꯣꯜ ꯐꯨꯔꯛꯑꯣꯏ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯅꯕ ꯏꯁꯇ꯭ꯔꯥꯇꯦꯖꯤꯅꯤ ꯑꯁꯤꯒꯨꯝꯕ ꯃꯇꯝꯁꯤꯗꯗꯤ ꯐꯤꯜꯗꯤꯡ ꯇꯧꯔꯤꯕ ꯅꯪꯒꯤ ꯇꯤꯝꯃꯦꯠꯁꯤꯡꯅ ꯂꯦꯞꯂꯤꯕ ꯃꯐꯝ ꯑꯗꯨ ꯅꯠꯇꯕ ꯃꯈꯣꯏꯅ ꯆꯦꯟꯕꯗ ꯏꯂꯥꯏ ꯂꯥꯏꯅ ꯌꯧꯕ ꯉꯝꯒꯗꯕ ꯃꯐꯝꯗ ꯑꯣꯏꯅ ꯕꯣꯜ ꯐꯨꯍꯟꯅꯅꯕ ꯑꯩꯒꯤ ꯏꯁꯇ꯭ꯔꯥꯇꯦꯖꯤꯅꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯁꯇ꯭ꯔꯥꯇꯦꯖꯤꯁꯤ ꯀꯅꯥꯝꯇꯅ ꯈꯪꯕꯤꯈꯤꯗꯦ ꯁꯥꯟꯅꯁꯤ ꯍꯥꯏꯕ ꯌꯥꯈꯤꯗꯦ ꯀꯥꯟꯅꯗꯕ ꯑꯣꯏꯔꯣꯏꯗꯕꯅꯤ ꯍꯥꯏꯅ ꯃꯁꯤꯡ ꯊꯥꯕꯤꯈꯤꯗꯦ ꯍꯥꯏꯗꯨꯅ ꯆꯦꯁꯤꯡ ꯑꯗꯨ ꯂꯪꯊꯣꯛꯂꯤ ꯑꯗꯨꯒ ꯏꯛꯕꯥꯜꯅꯗꯤ ꯃꯥꯒꯤ ꯀꯣꯆꯀꯤ ꯏꯁꯇ꯭ꯔꯥꯇꯦꯖꯤꯗꯨ ꯄꯨꯔꯒ ꯃꯌꯨꯝꯗ ꯂꯥꯛꯈꯤ ꯑꯍꯤꯡ ꯇꯨꯝꯗꯕ ꯃꯈꯩ ꯅꯩꯅꯈꯤ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃꯗꯤ ꯏꯛꯕꯥꯜꯒꯤ ꯃꯌꯨꯝꯗ ꯃꯣꯍꯤꯠ ꯂꯥꯛꯈꯤ ꯑꯗꯨꯒ ꯃꯃꯥ ꯁꯍꯤꯗꯥꯗ ꯕꯦꯒ ꯑꯃ ꯄꯤꯔꯒ ꯍꯥꯏꯔꯤ ꯍꯌꯦꯡꯁꯦ ꯏꯛꯕꯥꯜꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯅꯤ ꯑꯗꯨꯅ ꯈꯣꯡꯎꯞꯁꯦ ꯃꯉꯣꯟꯗ ꯄꯤꯕꯤꯌꯨ ꯑꯩꯅ ꯄꯤꯔꯒꯗꯤ ꯂꯧꯔꯔꯣꯏ ꯁꯍꯤꯗꯥꯅ ꯍꯥꯏꯔꯤ ꯑꯗꯨꯛ ꯌꯥꯝꯕ ꯈꯣꯡꯎꯞ ꯑꯗꯨꯗꯤ ꯂꯧꯕ ꯉꯝꯖꯔꯣꯏ ꯃꯣꯍꯤꯠꯅ ꯍꯥꯏꯔꯛꯏ ꯈꯣꯡꯎꯞꯁꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯏꯛꯕꯥꯜꯅ ꯁꯦꯂꯦꯛꯁꯟꯒꯤ ꯇ꯭ꯔꯥꯌꯦꯜ ꯆꯠꯆꯔꯕꯁꯨ ꯃꯥꯕꯨ ꯀꯅꯥꯝꯇꯅ ꯌꯥꯎꯍꯟꯕꯤꯔꯛꯑꯣꯏ ꯁꯍꯤꯗꯥꯅ ꯃꯣꯍꯤꯠꯅ ꯃꯆꯥꯒꯤꯗꯃꯛꯇ ꯄꯨꯕꯤꯔꯛꯂꯤꯕ ꯈꯣꯡꯎꯞ ꯑꯗꯨ ꯍꯔꯥꯎꯅ ꯂꯧꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯊꯪꯅꯕ ꯃꯤꯀꯨꯞꯇꯅ ꯃꯣꯍꯤꯠꯇ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯪꯂꯥꯟꯁꯦ ꯊꯨꯒꯥꯏꯕꯤꯒꯅꯨ ꯃꯣꯍꯤꯠꯅ ꯈꯨꯝꯂꯛꯏ ꯀꯥꯏꯍꯟꯗꯅꯕ ꯍꯣꯠꯅꯔꯤ ꯁꯍꯤꯗꯥꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯀꯔꯤꯒꯨꯝꯕ ꯏꯆꯥꯒꯤ ꯃꯪꯂꯥꯟ ꯑꯁꯤ ꯀꯥꯏꯍꯜꯂꯕꯗꯤ ꯅꯪꯕꯨ ꯁꯣꯏꯗꯅꯃꯛꯀꯤ ꯍꯥꯠꯇꯣꯛꯀꯅꯤ ꯃꯣꯍꯤꯠꯁꯨ ꯑꯍꯥꯟꯕꯗꯗꯤ ꯁꯍꯤꯗꯥꯒꯤ ꯋꯥꯍꯩꯁꯤꯡꯁꯦ ꯐꯥꯒꯤꯔꯥ ꯈꯜꯂꯨꯏ ꯑꯗꯨꯕꯨ ꯁꯍꯤꯗꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯔꯨꯔꯒ ꯃꯆꯥꯒꯤꯗꯃꯛꯇ ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯂꯩꯇꯦ ꯍꯥꯏꯕ ꯈꯪꯂꯛꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯣꯍꯤꯠꯅ ꯇꯞꯅ ꯈꯨꯝꯂꯛꯏ ꯃꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯅꯆꯥꯅꯨꯄꯤ ꯈꯖꯤꯗꯥꯅꯁꯨ ꯑꯩꯉꯣꯟꯗ ꯋꯥꯔꯅꯤꯡ ꯇꯧꯔꯝꯂꯕꯅꯤ ꯑꯗꯨꯅ ꯏꯛꯕꯥꯜꯅ ꯃꯪꯖꯔꯤꯕ ꯃꯪꯂꯥꯟ ꯑꯁꯤ ꯐꯪꯅꯅꯕꯒꯤꯗꯃꯛꯇ ꯁꯣꯏꯗꯅꯃꯛꯀꯤ ꯍꯣꯠꯅꯒꯦ ꯍꯥꯏꯔꯝꯃꯒ ꯆꯠꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯏꯛꯕꯥꯜꯁꯨ ꯃꯥꯒꯤ ꯀ꯭ꯔꯤꯀꯦꯠ ꯁꯥꯟꯅꯕꯗ ꯇꯣꯡꯅꯕ ꯈꯣꯡꯎꯞ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯑꯣꯖꯥꯗ ꯍꯔꯥꯎ ꯍꯔꯥꯎ ꯎꯠꯂꯤ ꯈꯣꯡꯎꯞ ꯂꯩꯔꯕꯅꯤꯅ ꯀꯅꯥꯝꯇꯅ ꯃꯥꯕꯨ ꯊꯤꯡꯕ ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯆꯥꯎꯊꯣꯛꯆꯅꯁꯨ ꯍꯥꯏꯔꯤ ꯃꯣꯍꯤꯠꯅꯁꯨ ꯈꯖꯤꯗꯥꯗ ꯂꯥꯏꯔꯤꯛ ꯑꯃ ꯄꯤꯔꯗꯨꯅ ꯍꯥꯏꯔꯤ ꯅꯪꯒꯤ ꯅꯕꯨꯡ ꯏꯛꯕꯥꯜꯅꯗꯤ ꯅꯪꯁꯦ ꯂꯥꯏꯔꯤꯛ ꯄꯥꯕ ꯌꯥꯝꯅ ꯄꯥꯝꯖꯩ ꯍꯥꯏ ꯑꯗꯨꯅ ꯅꯪꯒꯤꯗꯃꯛꯇ ꯂꯩꯕꯤꯔꯛꯄꯅꯤ ꯈꯖꯤꯗꯥꯅꯁꯨ ꯍꯔꯥꯎꯅ ꯂꯧꯔꯤ ꯑꯗꯨꯕꯨ ꯃꯆꯤꯟꯗꯗꯤ ꯍꯥꯏꯔꯤ ꯑꯩꯉꯣꯟꯗ ꯂꯨꯅ ꯇꯧꯔꯦ ꯍꯥꯏꯗꯨꯅꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯪꯉꯣꯟꯗ ꯊꯥꯖꯕꯗꯤ ꯂꯩꯇ꯭ꯔꯤꯀꯣ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯍꯤꯗꯥꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯍꯥꯏꯔꯤ ꯍꯌꯦꯡꯗꯤ ꯏꯆꯥꯁꯤꯡ ꯄꯨꯔꯒ ꯏꯆꯦꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨꯒꯦ ꯆꯠꯇꯕ ꯀꯨꯏꯔꯦ ꯑꯟꯋꯥꯔꯅꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯂꯨꯁꯨ ꯍꯥꯏꯔꯛꯏ ꯇꯁꯦꯡꯕꯗꯤ ꯃꯆꯦꯒꯤ ꯃꯌꯨꯝꯗ ꯆꯠꯄ ꯁꯥꯔꯒ ꯔꯟꯖꯤ ꯇ꯭ꯔꯣꯐꯤꯒꯤ ꯁꯦꯂꯦꯛꯁꯟ ꯇ꯭ꯔꯥꯌꯦꯜ ꯌꯥꯎꯅꯕꯒꯤꯗꯃꯛꯇ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝ ꯃꯣꯍꯤꯠꯀ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯤꯕꯅꯤ ꯁꯦꯂꯦꯛꯁꯟꯒꯤ ꯇ꯭ꯔꯥꯌꯦꯜ ꯇꯧꯕ ꯃꯐꯝꯗꯅ ꯀ꯭ꯔꯤꯀꯦꯠ ꯑꯦꯀꯥꯗꯃꯤꯒꯤ ꯀꯣꯆ ꯑꯗꯨꯁꯨ ꯂꯩꯔꯝꯃꯤ ꯀꯣꯆ ꯑꯗꯨ ꯎꯕꯗ ꯃꯣꯍꯤꯠꯅ ꯃꯈꯨꯠ ꯂꯨꯅꯔꯒ ꯒꯨꯔꯨꯖꯤ ꯍꯥꯏꯅ ꯀꯧꯔꯤ ꯀꯣꯆ ꯑꯗꯨꯅꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯃꯣꯍꯤꯠ ꯍꯥꯏꯅ ꯀꯧꯔꯛꯏ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯏꯀꯣꯏ ꯀꯣꯏꯅꯕꯒꯤ ꯃꯃꯤ ꯑꯃꯗꯤ ꯇꯥꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯦꯂꯦꯛꯁꯟꯒꯤ ꯇ꯭ꯔꯥꯌꯦꯜ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯏꯛꯕꯥꯜꯒꯤꯁꯨ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯑꯣꯐꯤꯁꯤꯌꯦꯜ ꯑꯗꯨꯅꯗꯤ ꯍꯥꯏꯔꯤ ꯇꯤꯝ ꯑꯃꯠꯇꯗꯁꯨ ꯁꯥꯟꯅꯕ ꯌꯥꯎꯗꯕ ꯂꯤగ్ ꯃꯦꯠꯆ ꯑꯃꯐꯥꯎ ꯁꯥꯟꯅꯗ꯭ꯔꯤꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯁꯦꯂꯦꯛꯁꯟ ꯇ꯭ꯔꯥꯌꯦꯜ ꯑꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝꯒꯤ ꯇ꯭ꯔꯥꯌꯦꯜ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡ ꯂꯟꯆ ꯕ꯭ꯔꯦꯛ ꯃꯇꯝ ꯑꯗꯨꯗ ꯁꯨꯞꯅꯒꯤ ꯃꯤꯅꯤꯠ 10 ꯈꯛꯇꯪ ꯇ꯭ꯔꯥꯌꯦꯜ ꯇꯧꯅꯅꯕ ꯃꯇꯝ ꯄꯤꯕꯤꯌꯨ ꯍꯥꯏꯔꯤ ꯃꯣꯍꯤꯠꯁꯨ ꯃꯇꯝ ꯑꯃꯒꯤ ꯄ꯭ꯂꯦꯌꯔꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯌꯦꯡꯂꯒ ꯂꯟꯆ ꯃꯇꯨꯡꯗ ꯁꯨꯞꯅꯒꯤ ꯃꯤꯅꯤꯠ 5 ꯈꯛꯇꯪꯒꯤ ꯃꯇꯝ ꯄꯤꯕꯤꯔꯛꯈꯤ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯅ ꯏꯛꯕꯥꯜꯒꯤ ꯇ꯭ꯔꯥꯌꯦꯜ ꯃꯇꯝꯅꯤ ꯑꯇꯦꯟꯕ ꯃꯇꯝ ꯈꯔꯁꯤ ꯃꯅꯨꯡꯗ ꯏꯛꯕꯥꯜꯒꯤ ꯍꯩꯖꯕ ꯈꯨꯗꯤꯡꯃꯛ ꯎꯠꯅꯅꯕꯒꯤꯗꯃꯛꯇ ꯑꯍꯥꯟꯕꯗ ꯕꯣꯜ ꯁ꯭ꯄꯤꯗ ꯀꯟꯅ ꯂꯪꯍꯜꯂꯝꯃꯤ ꯏꯛꯕꯥꯜꯁꯨ ꯃꯥꯅ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯕꯣꯜ ꯂꯪꯂꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒꯅ ꯁꯦꯂꯦꯛꯇꯔꯁꯤꯡꯅ ꯍꯥꯏꯔꯤ ꯕꯣꯜꯒꯤ ꯁ꯭ꯄꯤꯗꯇꯤ ꯌꯥꯔꯦ ꯑꯗꯨꯕꯨ ꯃꯄꯥ ꯆꯨꯝꯅ ꯂꯪꯕꯗꯤ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯃꯣꯍꯤꯠꯅ ꯁ꯭ꯇꯝ ꯃꯃꯥꯡꯗ ꯆꯥꯟꯗꯤ ꯆꯞꯄꯤ ꯑꯃ ꯊꯝꯂꯝꯃꯤ ꯃꯁꯤ ꯎꯔꯨꯕꯗꯅ ꯏꯛꯕꯥꯜꯁꯨ ꯃꯥꯒꯤ ꯀꯣꯆꯅ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯂꯦ ꯑꯗꯨꯅ ꯃꯥꯅ ꯂꯪꯂꯛꯄ ꯕꯣꯜ ꯈꯨꯗꯤꯡꯃꯛ ꯆꯥꯟꯗꯤ ꯆꯞꯄꯤ ꯑꯗꯨ ꯄꯥꯅꯅꯕ ꯂꯪꯂꯛꯈꯤ ꯇ꯭ꯔꯥꯌꯦꯜ ꯃꯇꯝ ꯂꯣꯏꯔꯕ ꯃꯇꯨꯡꯗꯅ ꯏꯛꯕꯥꯜꯗꯤ ꯃꯃꯥ ꯑꯃꯗꯤ ꯃꯆꯟꯅꯨꯄꯤꯒ ꯐꯝꯃꯤꯟꯅꯗꯨꯅ ꯂꯥꯡꯇꯛꯅꯅ ꯔꯤꯖꯜ ꯉꯥꯏꯔꯤ ꯑꯗꯨꯒ ꯃꯣꯍꯤꯠꯇꯤ ꯃꯅꯨꯡꯗ ꯁꯦꯂꯦꯛꯇꯔꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯏꯛꯕꯥꯜꯒꯤ ꯄꯔꯐꯣꯔꯃꯦꯟꯁ ꯀꯝꯗꯧꯋꯤ ꯍꯪꯂꯤ ꯁꯦꯂꯦꯛꯇꯔꯅ ꯈꯨꯝꯂꯛꯏ ꯏꯛꯕꯥꯜꯒꯤ ꯄꯔꯐꯣꯔꯃꯦꯟꯁꯇꯤ ꯐꯖꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯅꯗꯤ ꯁ꯭ꯂꯣꯠ ꯑꯍꯥꯡꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯐꯨꯜ ꯑꯣꯏꯔꯦ ꯃꯣꯍꯤꯠ ꯅꯤꯡꯕ ꯀꯥꯏꯅ ꯍꯟꯈꯤꯒꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯁꯦꯂꯦꯛꯇꯔꯅ ꯈꯥꯝꯃꯒ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯇꯤꯝꯗ ꯁ꯭ꯂꯣꯠ ꯑꯍꯥꯡꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯒꯁꯨ ꯑꯟꯙ꯭ꯔꯥꯒꯤ ꯁ꯭ꯇꯦꯠ ꯇꯤꯝꯗꯗꯤ ꯁ꯭ꯂꯣꯠ ꯑꯍꯥꯡꯕ ꯑꯃꯗꯤ ꯂꯩꯔꯤꯕꯅꯤ ꯔꯟꯖꯤ ꯇꯤꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯟꯙ꯭ꯔꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯣꯟꯕ ꯇꯤꯝ ꯑꯣꯏꯖꯔꯒꯁꯨ ꯑꯟꯙ꯭ꯔꯥꯒꯤ ꯇꯤꯝꯗ ꯌꯥꯎꯔꯒꯗꯤ ꯔꯟꯖꯤ ꯇ꯭ꯔꯣꯐꯤ ꯁꯥꯟꯅꯕ ꯐꯪꯒꯅꯤ ꯏꯛꯕꯥꯜꯅ ꯍꯣꯠꯅꯖꯔꯛꯄ ꯈꯨꯗꯤꯡꯃꯛ ꯂꯦꯝꯅꯗꯤ ꯃꯥꯡꯂꯔꯣꯏ ꯈꯜꯂꯨꯕꯗꯅ ꯃꯣꯍꯤꯠꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯔꯥꯎꯖꯔꯤ ꯁꯦꯂꯦꯛꯇꯔ ꯑꯗꯨꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯣꯍꯤꯠꯀꯤ ꯄꯦꯟꯖꯕ ꯍꯔꯥꯎꯖꯕ ꯃꯇꯧꯁꯤ ꯎꯔꯨꯔꯒ ꯁꯦꯂꯦꯛꯇꯔ ꯑꯗꯨꯅ ꯃꯣꯍꯤꯠꯇ ꯍꯥꯏꯔꯛꯏ ꯃꯇꯝ ꯑꯃꯗ ꯁꯥꯔꯅ ꯁꯥꯟꯅꯈꯤꯕ ꯀ꯭ꯔꯤꯀꯦꯠꯀꯤ ꯃꯦꯠꯆꯁꯤꯡ ꯌꯦꯡꯂꯒ ꯆꯥꯎꯔꯛꯈꯤꯕꯅꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯄ꯭ꯂꯦꯌꯔꯗꯤ ꯁꯥꯔꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯣꯍꯤꯠꯅ ꯃꯄꯥꯟꯗ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤꯕ ꯏꯛꯕꯥꯜ ꯃꯃꯥ ꯃꯆꯥꯗ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯝꯂꯤ ꯃꯆꯥꯅꯨꯄꯥ ꯏꯛꯕꯥꯜꯅ ꯔꯟꯖꯤ ꯃꯦꯠꯆ ꯁꯥꯟꯅꯔꯒꯅꯤ ꯇꯥꯔꯨꯕꯗꯅ ꯑꯃꯁꯨ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯅꯈꯤꯗ꯭ꯔꯦ
Matang asida Mohitna hairi hojiti Ranji team da selection fangabanina aibu hatokani haibda kaunakhraba natra Sahidana su matamai penjana nokna hairi aigi chanupana India gi national team da sanadriba fawbadi kawkhiroi matangi sindana mama machan mayum halakpa matamda Anwar na makhoibu ngai lerame Anwar na hanglei nache gi mem chatlabudi kamdo howi nache di kamai taw hori Sahidana khumlei moisu nungai ne lehori ana yeksu yaw hode adubu Sahida gi wahi paring si ludringin Anwar na saun hairi aigi imamakta da lepaga aduk yamna nachin thiba oidaba ngangli di kaigino nache gi mem da chatte haibasi aichu khangi nacha sing puraga Mahipur chatkadaba bus tongki haibasu ai khangi laikai gi uhobu mina aingonda pautama haujiti lotpa yararoidabanina Sahidana khumlei IQBAL gi damakta state ki trial selection piba chatlubani Anwar na machanpa IQBAL kauksilaga yamna sauna hairi hayengdagidi aigi tunginduna labukta thabak shuba chatkadabani thabak shuba mi singe paisa piba ngamnanaba nakhoi gi chara hendana bu khonabada aigi leijaramba law hingkhon phawba yoli aduga nangnadi kanaroidaba game sanaduna leithokliba karigino haina IQBAL gi uniform yabu bag adu munnana bu khonari IQBAL su bag adu thadokte kanna konsili mamana su mapanda haijari angang bag asi thadokpiu adumna tobigano nachanu pase league match ama fawo sanadana mana khonajaba haijaba singaduna maram oiraga state ki team da selection fangabani aduna makha tana sanajasano aduba Anwar na di kaimta takhidre IQBAL mamit khana yenglaga khodomi singduna hairi aigi punsini hingli makhaidi nupi angangda khut tharoi haina wasaki aduba haina tana yaraktragadi aigi wasa kaijarabasu kaisu kaide handa amuti mapage asawabu ubuda IQBAL su kibana maklak nikli mamasu machasu puna makinare tanjasida Anwar na machagi bag manungda yawriba potchai singdu lokthoga chakhumda pusinki aduga IQBAL gi mamana machagi damakta leivi khiba uniform amadi magi coach na mangonda nungsina pibi kheba khongop ado maithakta langsinki mathangi ayuktana IQBAL di hainingda mapagi matung induna labuk chatli aduga maikai amaramdana Mohiti nganta hawgatuna labukta IQBAL makhoi anina practice tawnanaba sem saduna leiri aduba numit chupa ma ngaijarabasu ngasidi IQBAL machimanaw lakitre aduna mathangi nimitadi Mohit IQBAL gi mayumda oin laklami Sahidana ningba kaina hairi ngahan kai IQBAL na mapa khangandana lona cricket sanajarakpado haujikti mapa su khangkre aduna mapana sawdagi IQBAL su labukta thabak sunaba pubikre aduga adomsu yumsida amukhana lakpiranu Anwar na ukhrabadi macha manghali haibagi damakta adombusu soidana maki hatokpi harani Mohit nadi masa matomda murum sonjari yumsida leiba miyoi khudimangna aibu hatoki haisibu kaigino mathangi sindana Mohit mayumda halalaga matam amada mana losinduna thamkiba yu lekli singadu puthokli yu thakke haina tawri adubu kari wakhal khalurabano khangdi thangnaba mikuptuna yu lekli singdu thugaraga langthoki mathangi nimitana IQBAL mapa machana namaz luraga tolapa matamda Mohit na makhoibu ngai lerame Mohit na Anwar da nolokna haijari ai yiming Mohit kawi IQBAL gi cricket ki ozani masi tarubadana Anwar na sauna hairi nangwere ko aigi chada cricket tambiriba yungabu nupa haibado Mohit na khumlai matam amada yungabu orami adubu yu thingkidaba kuire IQBAL gi damakta khalaga minute ani khaktang wari sanasi Anwar su aduk hangna fattaba haina tana yadaba midi natte aduna coach ka wari sanarami Anwar na hari cricket haibasina lebang se manghale miyoi kharana cricket sanaba yengna nabagi damakta lebak sida thabak sujariba miyoi kaya amana numit adugi thabak leptuna cricket yengba chatnari paisa tingba makai cricket nabu samasa sida kari kanaba purakpage masak nabi miyoi ama ani khaktana paisa paihoba aduga atai sanarosingna lairaba adumak waihawi iwa wadana nungainingba laina sen taningba miyoi khaktana sanagadaba masanani maramaduna wadana sel taningba miyoi singi matung induna paisa amadi matam manghanbadu pamde Mohit na su khumlai lawmi amana thabak suriba kathokliba adudagi tadana cricketer singna su khonaribani kathoklibani nangi nachanupa su masagi khonajaman khaktana state asida league match ama fawa sanadana mahaki haijaba adu khaktana Ranji team da selection fangkibani masimak sanaroi amagi mapunsida khwaidagi chaw achievement amani haina loba yai Anwar na hari aigi chagi tungi lambidi mapa aina uba khangjaba lambida chathangani Mohit na mukhumlai miyoi khudimak sangsara sida magi tafam topa thaba amagi damakta lakhibani maramaduna miyoi amaga atopa amaga kaidonung desu manaba leiroi nangi nachanupa IQBAL su sangsara sida cricket sananabagi damakta lakhibani haina aina thajai adubu nangi mitadi cricket hairiba masana asi sumnagi masana amakhtang oina ujaramba yai adubu IQBAL gi oinadi cricket na magi thawai oiri magi hingnanaba amata ngaiba lambi oiri cricket hairiba masana asina ma matomdagi natte aigisu hingnanabagi lambi oiribani aduna IQBAL gi mapunsi kansi IQBAL gi Manglan asi amuktang di phanghannabu khonaminasi
Anwarnadi minungsi haitan hairai yungawa nangi nisa kaifam oinanabagidamagta aigi chagi mapunsi manghanbadi ngammoi hairamaga chatki. Mapana yadra haiduna Mohitsu hanbadi leite. Iqbalna mapaga punat labukta thabak suringida tuminna laklaga Iqbalbu kauthokli. Aduga Iqbalda makutna sign tawraga hairi nangi cricket practice haunanaba aingonda plan ama leire. Numid adugi nungdangdo mapa tumkhraba matungda Iqbal mayumdagi tuminna thorai aduga mapana thiba fangdanaba losinkiba ball adu tuminna lauthoklami. Tanja asida machanupi khajida asu imungdagi thorai. Mabungna chatkadoribasi kadaidano khanglabagum mabunggi manakta changsinduna mapana mainungda langsinkhibadagi mana kalhauba mabungni cricket sanabada tongnaba khungop adu harau piri. Maina machi chakraba khungop adu uraga Iqbalnasu onthokna haraujari. Adubu magidamakta wazaribi machanupiba kamdongna thagatjagani habidi khangkide. Aduna mapi irachena machanupida nungsina yenglamaga magi khungop ball puduna chenkhi. Mathangi sindana Iqbalna magi coach ki mayum yorolaga magi coach ta hangli amambasida kamdongna cricket sanadoino. Adubu Mohitnadi magi yumjaw adugi maningda leiriba ahangba lamhangsing ado ningthijana sengdoklamai aduga Iqbalna cricket practice tawba yananaba maisu ngana thanbirame. Amuk hana cricket practice tawba fanglagani cricket sanaba fanglagani khalubada Iqbaldi angangda angangum harauna kochen cheli. Matam kuirabagi tungda Iqbalgi haraujaba matawasi ururaga Mohitsu harauna Iqbalgi matung induna kochen cheli. Numid adudagi hauraga ayuk nungthil matamdana mapaga lunena labukta thabak surure aduga numidang matamdana Iqbaldi magi coach ki mayimda chatuna cricket practice tawri. Ahing tumdrabanina Iqbaldi ayukta pangtumda tumi mafam khudingmakta uiduna talairi. Iqbaldi magi panjaba cricket ki practice tawa fanglabanina labukta lakpa matamda hanagumna saudre. Machanupagi honglakliba matawasi ururaga mapa Anwarnadi machanasu magi mateng pangle hana haraujari. Tamna mapa machan nungsinaba haurakle khanjari. Adubu nongmadi Anwarna tum haugalakpa matamda Iqbaldi leramdre. Iqbaldi magi coach kaluinina Ranji Trophy sananabagidamagta train tongduna chatkre. Mathangi sindana Ranji Trophy haure Iqbalgi oinadi mapunsigi ahanba sanaba ojarabasu magi fajaba performance piri mina sole hanariba Andhra team da yaujarabasu wicket mayam lawduna ahanba match kaki. Andhra team da yawriba player khudimagna Iqbalbu thagat piri team player khudimakasu maga afaba mari leibagum uri. Team gi captain haibawa khudimaksu Mohitna amuk hanna Iqbalda gyan tananaba ningthina haibiri. Mathang game sanarakpa matamda Iqbalgi performance fajabe henkalakki match khodimakta cricket mayam lawki. Aduga mayumdana mamaga machanupigadi mabunggi maramda coverda irakliba pawsing ado yamna chawthokchana pari. Matam kharagi matungda Mohit Iqbalgi mayumda laklami. Mohit lakpa ubada khajidanadi mabung yaropra haina koyeng yengjai. Adubu mabungdi yaramdre. Sahidana Mohit uba matamda hanglai aigi Iqbaldi kamdo hori ana ayekti yawhodabra. Mohitna nokna khumlai kaisu tawhode. Adubu mamaga machangadi uningi haiduna solhobani. Masi matungdana Mohitna paisa bandal ama lawthoga khajidada pirami. Nachana sanabadagi phanglakpa paisani hairi. Nachan pa Iqbalnadi nakhoi punama magi match yengba lahaning hawi. Iqbaldi handaksu mayumdadi lakjaningbani adubu mapagi ayaba fangdri haiduna yumda chatsi yahode. Masi matungdana Mohitna chalamdai matamda mobile ama sahidada piramaga hairi. Iqbalna mamaga machanpiga khonjel taningi hairakpani. Aduna marakta Iqbaldasu call tawbirau. Asomdana Iqbaldi match mathang sanari. Khajidasu coverda yarakpa mabunggi nungairaba pawsing ado chawthokchana pari. Nongmadi Sahidaga Iqbalga wari sanarami. Iqbalna hainingba khudimak Mohitta ingit tawduna hairi. Aduga mamana hairakpa khudimakna Mohitna amuk hana ingit tawduna Iqbalda uhanduna paw phawna halami. Iqbalnadi mamada haijari hayengna finally ima khaktang oiragasu aigi match yengba lakpiyu. Numid adugi nungdangdo mina tumna khraba matungda Sahidasu magi potche yumsinduna mapan thorakki. Adubu Anwardi mangolda lerami. Anwarna ningba kaifa khonjel amada hairai. Kadaida chatkadoribano haibadudi ai hanglaroige. Adubu ngasidi chatkhrano. Maramdi ngasisi aigi khwaidagi nungaitaba numitni. Bengi paisa singba ngamdabadagi bengi miyoi khara laklaga aikhoigi labuk loksingi haire. Asigumlaba numitsida nangna aibu hunduomaga aikhoi punamukpu hunduomaga chatkhraba nachanupagi manakta chatkino. Sahidana mathamai kaina hanglai. Iqbalna kayamuk yamna akaiba alanba tawkibagidamaktanu nangna adu yam sauriba. Nakhoi anigi marakta ama natraga ama khallu haibagi mawongda aingonda wa ngangbiriba kaigino. Nachanupasu mana pamjaba magi Manglan adu fangnanabagidamaktda awaba thidaba makhai honnajaribani. Anwarnadi sauna hairi Iqbal polakpadagina ngasi fawbada magi pamjaba Manglan haiba wahai ase taduna talakli. Pamjaba Manglan puk thanba yaba natte
ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯀꯔꯤꯁꯨ ꯀꯥꯟꯅꯗꯕ ꯒꯦꯝ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯀꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩꯅ ꯃꯪꯗ ꯐꯥꯎꯕ ꯃꯪꯂꯨꯗꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯀ꯭ꯔꯤꯀꯦꯠꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯀꯥꯡ ꯈꯣꯡ ꯆꯥꯏꯔꯦ ꯁꯍꯤꯗꯥꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯁꯃꯁ꯭ꯌꯥ ꯈꯨꯗꯤꯡꯃꯛ ꯀ꯭ꯔꯤꯀꯦꯠꯇ ꯇꯥꯏꯁꯤꯟꯅꯒꯅꯨ ꯑꯟꯋꯥꯔꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯑꯩꯅ ꯇꯧꯈꯤꯕ ꯈꯨꯗꯤꯡꯃꯛ ꯏꯆꯥꯒꯤꯗꯃꯛꯇ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯇꯧꯐꯝ ꯊꯣꯛꯄ ꯈꯨꯗꯤꯡꯃꯛ ꯇꯧꯈꯤꯕꯅꯤ ꯁꯍꯤꯗꯥꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯅꯪꯅꯗꯤ ꯅꯪꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯅꯊꯧ ꯑꯃꯠꯇ ꯋꯥꯠꯇꯅ ꯇꯧꯈꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯈꯨꯗꯤꯡꯃꯛꯇꯤ ꯅꯆꯥꯅꯨꯄꯥ ꯏꯛꯕꯥꯜ ꯑꯃꯗꯤ ꯃꯥꯒꯤ ꯀ꯭ꯔꯤꯀꯦꯠꯇ ꯇꯥꯏꯁꯤꯜꯂꯤꯕ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯆꯍꯤ 3 ꯅꯣꯡ ꯆꯨꯔꯛꯇꯕ ꯈꯨꯡꯒꯪ ꯑꯁꯤꯗ ꯏꯁꯤꯡ ꯐꯪꯗꯕꯗꯒꯤ ꯏꯀꯪ ꯊꯣꯛꯂꯤꯕꯁꯦ ꯏꯛꯕꯥꯜꯅ ꯊꯣꯛꯍꯟꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤꯡ ꯑꯁꯦ ꯏꯛꯕꯥꯜꯅ ꯊꯣꯛꯍꯟꯕ ꯑꯃꯠꯇ ꯅꯠꯇꯦ ꯕꯦꯡꯛꯅ ꯑꯩꯈꯣꯏꯒꯤ ꯂꯝ ꯂꯧꯁꯤꯟꯈꯤꯕ ꯑꯗꯨꯁꯨ ꯏꯛꯕꯥꯜꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯧꯁꯤꯟꯈꯤꯕ ꯅꯠꯇꯦ ꯅꯪꯒꯤ ꯀꯔꯕꯥꯔꯅ ꯃꯥꯏ ꯄꯥꯛꯇꯕꯒꯤ ꯃꯔꯝꯁꯨ ꯏꯛꯕꯥꯜ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯅ ꯉꯁꯤ ꯑꯁꯥ ꯑꯃꯗ ꯍꯤꯡꯂꯤꯕ ꯅꯣꯛꯅ ꯅꯣꯛꯅ ꯂꯦꯜꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡꯁꯦ ꯏꯛꯕꯥꯜꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯣꯛꯂꯤꯕꯅꯤ ꯅꯣꯛꯅ ꯅꯣꯛꯅ ꯍꯤꯡꯂꯤꯕꯅꯤ ꯃꯥ ꯂꯩꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯅꯣꯛꯂꯝꯕꯅꯤ ꯅꯨꯡꯉꯥꯏꯔꯝꯕꯅꯤ ꯑꯟꯋꯥꯔꯁꯨ ꯃꯆꯥꯕꯨꯗꯤ ꯅꯨꯡꯁꯤꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯋꯥꯕ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯂꯩꯇꯕ ꯃꯇꯝꯁꯤꯗ ꯃꯥꯒꯤ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯥꯅ ꯂꯦꯞꯍꯟꯅꯤꯡꯉꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥꯗꯤ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯑꯝꯃꯒ ꯃꯥꯒꯤ ꯃꯪꯂꯥꯟ ꯑꯗꯨꯒꯤꯗꯃꯛꯇ ꯀ꯭ꯔꯤꯀꯦꯠ ꯁꯥꯟꯅꯕ ꯆꯠꯈ꯭ꯔꯦ ꯃꯆꯥꯅꯨꯄꯥꯅ ꯃꯥꯒꯤꯗꯃꯛꯇ ꯃꯥꯒꯤ ꯃꯇꯨꯡꯗ ꯂꯦꯞꯄꯤꯗꯕ ꯑꯁꯤꯒꯤꯗꯃꯛꯇ ꯄꯦꯟꯖꯗꯗꯨꯅ ꯇꯥꯏꯅꯐꯝ ꯈꯪꯗꯗꯅ ꯃꯆꯥꯗ ꯄꯪꯁꯥꯎꯗ ꯁꯥꯎꯖꯕꯅꯤ ꯑꯗꯨꯕꯨ ꯁꯍꯤꯗꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤꯅ ꯑꯟꯋꯥꯔ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯍꯟꯈꯤ ꯃꯈꯣꯜ ꯅꯤꯛꯂꯤ ꯂꯤꯛꯂꯤ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯇꯨꯅ ꯍꯥꯏꯔꯤ ꯁꯍꯤꯗꯥ ꯑꯩꯒꯤ ꯂꯥꯏꯔꯕ ꯑꯋꯥꯕ ꯄꯨꯟꯁꯤ ꯑꯁꯤꯗꯒꯤ ꯆꯤꯡꯈꯠꯄꯤꯒꯗꯕꯗꯤ ꯃꯥꯅꯅꯤ ꯑꯩꯒꯤ ꯑꯋꯥꯕ ꯃꯇꯝꯁꯤꯗ ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯕꯤꯒꯗꯕ ꯑꯩꯒꯤ ꯇꯨꯡꯗ ꯂꯦꯞꯄꯤꯒꯗꯕꯗꯤ ꯃꯥ ꯈꯛꯇꯅꯤ ꯁꯍꯤꯗꯥꯅ ꯑꯟꯋꯥꯔꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯅꯪꯅ ꯅꯤꯡꯖꯔꯤꯕ ꯅꯆꯥꯗ ꯊꯝꯂꯤꯕ ꯑꯁꯥ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯋꯥꯠꯇꯅ ꯅꯆꯥꯅꯨꯄꯥꯅ ꯃꯄꯨꯡ ꯐꯥꯍꯜꯂꯛꯀꯅꯤ ꯃꯄꯥ ꯑꯃ ꯑꯣꯏꯖꯔꯕꯁꯨ ꯅꯪꯗꯤ ꯅꯆꯥꯅꯨꯄꯥꯒꯤ ꯃꯊꯧꯅ ꯅꯆꯥꯅꯨꯄꯥꯅ ꯇꯧꯕ ꯉꯝꯕꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯗ꯭ꯔꯤꯕ ꯃꯥꯜꯂꯦ ꯑꯟꯋꯥꯔꯗꯤ ꯅꯤꯡꯉꯝꯗꯕꯅ ꯍꯦꯃꯟꯈꯤꯕꯅ ꯑꯩꯅ ꯇꯧꯔꯨꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯃꯁꯥ ꯃꯇꯣꯝꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄꯦꯟꯖꯗꯅ ꯍꯪꯖꯔꯤ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯗꯨꯅ ꯃꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯖꯔꯤ ꯁꯍꯤꯗꯥꯅ ꯈꯨꯝꯂꯛꯏ ꯅꯪꯒꯤ ꯋꯥꯍꯩ ꯑꯃꯇꯪ ꯇꯥꯖꯒꯦ ꯍꯥꯏꯅ ꯉꯥꯏꯔꯤꯕꯗꯤ ꯑꯩ ꯅꯠꯇꯦ ꯅꯆꯥꯅꯨꯄꯥꯅ ꯉꯁꯤꯁꯨ ꯅꯪꯒꯤ ꯋꯥꯍꯩ ꯑꯃꯇꯪ ꯇꯥꯖꯒꯦ ꯍꯥꯏꯅ ꯉꯥꯏꯔꯤꯕꯅꯤ ꯑꯁꯣꯝꯗꯅ ꯁ꯭ꯇꯦꯗꯤꯌꯝꯗꯤ ꯃꯣꯍꯤꯠꯀ ꯒꯨꯔꯨꯖꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯣꯍꯤꯠꯅ ꯍꯪꯂꯛꯏ ꯏꯟꯗꯤꯌꯟ ꯅꯦꯁꯅꯦꯜ ꯀ꯭ꯔꯤꯀꯦꯠ ꯇꯤꯝꯒꯤ ꯁꯦꯂꯦꯛꯁꯟ ꯇꯤꯝꯁꯨ ꯐꯥꯏꯅꯦꯜ ꯌꯦꯡꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤꯕꯨ ꯆꯨꯝꯃꯕ ꯒꯨꯔꯨꯖꯤꯅ ꯍꯪꯂꯛꯏ ꯁꯦꯂꯦꯛꯇꯔꯁꯤꯡꯗꯨꯒ ꯅꯪꯒꯤ ꯏꯛꯕꯥꯜ ꯈꯟꯅꯅꯕ ꯀꯔꯤ ꯗꯤꯜ ꯇꯧꯅꯒꯦ ꯍꯥꯏꯅꯣ ꯃꯣꯍꯤꯠꯅ ꯈꯨꯝꯂꯛꯏ ꯍꯟꯗꯛ ꯑꯃꯨꯛꯇꯤ ꯀꯣꯆꯁꯤꯡꯅ ꯁꯦꯂꯦꯛꯇꯔꯁꯤꯡꯒ ꯗꯤꯜ ꯑꯃꯠꯇ ꯇꯧꯅꯔꯒꯨꯝꯁꯤ ꯑꯉꯥꯡꯁꯤꯡꯒꯤ ꯍꯩꯖꯕ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯒꯤ ꯇꯧꯕ ꯉꯝꯕ ꯌꯦꯡꯂꯒ ꯁꯦꯂꯦꯛꯇꯔꯁꯤꯡ ꯑꯗꯨꯅ ꯈꯟꯖꯔꯁꯅꯨ ꯒꯨꯔꯨꯖꯤꯅ ꯈꯨꯝꯂꯛꯏ ꯃꯣꯍꯤꯠ ꯑꯄꯪꯕ ꯋꯥꯗꯣ ꯉꯥꯡꯂꯛꯀꯅꯨ ꯉꯁꯤ ꯐꯥꯎꯕꯗ ꯂꯩꯔꯤꯕ ꯑꯐꯥꯎꯕ ꯄ꯭ꯂꯦꯌꯔ ꯈꯨꯗꯤꯡꯃꯛ ꯁꯦꯂꯦꯛꯁꯟ ꯃꯇꯝꯗ ꯁꯦꯂꯦꯛꯇꯔꯁꯤꯡꯗꯨꯒ ꯀꯣꯆꯀ ꯗꯤꯜ ꯇꯧꯅꯗꯨꯅ ꯈꯟꯈꯤꯕ ꯉꯥꯛꯇꯅꯤ ꯃꯁꯤꯗꯤ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯆꯠꯅꯔꯛꯂꯕ ꯆꯠꯅꯕꯤꯅꯤ ꯑꯗꯨꯅ ꯍꯦꯛꯇ ꯇꯣꯛꯄ ꯌꯥꯕ ꯅꯠꯇꯦ ꯅꯪꯒꯨꯝꯕ ꯑꯩꯒꯨꯝꯕ ꯀꯣꯆ ꯃꯌꯥꯝ ꯑꯃꯅ ꯃꯥꯒꯤ ꯁꯥꯇ꯭ꯔ ꯈꯟꯅꯅꯕꯒꯤꯗꯃꯛꯇ ꯗꯤꯜ ꯑꯃꯃꯝ ꯇꯧꯅꯔꯤꯕꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯣꯍꯤꯠꯅ ꯋꯥꯔꯧꯅ ꯍꯪꯂꯛꯏ ꯃꯔꯝ ꯑꯗꯨꯒꯤꯔ ꯑꯩꯒꯤ ꯃꯇꯝꯗꯁꯨ ꯑꯩꯒꯤ ꯃꯍꯨꯠꯇ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯕꯨ ꯒꯨꯔꯨꯖꯤꯅ ꯏꯟꯗꯤꯌꯟ ꯅꯦꯁꯅꯦꯜ ꯇꯤꯝꯗ ꯈꯜꯍꯟꯈꯤꯕꯗꯣ ꯒꯨꯔꯨꯖꯤꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯃꯣꯍꯤꯠ ꯄꯪꯒꯅꯨꯅꯦ ꯅꯪꯕꯣ ꯃꯇꯝ ꯑꯗꯨꯗ ꯅꯪꯁꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯖꯔꯝꯂꯒꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯅꯪꯕꯨꯁꯨ ꯏꯟꯗꯤꯌꯥꯒꯤ ꯀ꯭ꯔꯤꯀꯦꯠ ꯇꯤꯝꯗ ꯌꯥꯎꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯗꯤꯜ ꯇꯧꯕꯤꯔꯝꯒꯅꯤ ꯃꯣꯍꯤꯠꯅ ꯈꯨꯝꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯄꯩꯁꯥ ꯄꯥꯏꯕ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥ ꯂꯥꯛꯂꯝꯃꯒꯗꯤ ꯑꯩꯒꯤ ꯃꯍꯨꯠꯇ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯁꯣꯏꯗꯅꯃꯛꯀꯤ ꯈꯜꯍꯟꯈꯤꯒꯅꯤ ꯑꯗꯨꯒ ꯑꯩꯕꯨꯅ ꯆꯍꯤ ꯀꯌꯥ ꯑꯦꯀꯥꯗꯃꯤꯗꯨꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯤꯒꯅꯤ ꯃꯇꯝ ꯑꯃꯗꯤ ꯑꯩꯁꯦ ꯒꯨꯔꯨꯖꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯟꯕ ꯄ꯭ꯂꯦꯌꯔ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯌꯥꯝꯗꯒꯤ ꯏꯍꯦꯜ ꯍꯦꯜꯂꯤ ꯍꯥꯏꯗꯨꯅ ꯒꯨꯔꯨꯖꯤꯅ ꯑꯩꯕꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯈꯤ ꯑꯗꯨꯕꯨ ꯒꯨꯔꯨꯖꯤꯅ ꯗꯤꯜ ꯇꯧꯗꯨꯅ ꯑꯩꯒꯤ ꯃꯍꯨꯠꯇ ꯄꯩꯁꯥ ꯄꯥꯏꯕ ꯏꯃꯨꯡ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥꯕꯨ ꯏꯟꯗꯤꯌꯟ ꯅꯦꯁꯅꯦꯜ ꯇꯤꯝꯗ ꯁꯦꯂꯦꯛꯁꯟ ꯇꯧꯍꯟꯈ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯑꯣꯖꯥꯅ ꯑꯩꯕꯨ ꯅꯣꯡꯃꯇ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯕꯤꯔꯛꯈꯤꯗ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯑꯩꯕꯨ ꯅꯦꯁꯅꯦꯜ ꯇꯤꯝꯗ ꯁꯦꯂꯦꯛꯁꯟ ꯇꯧꯍꯟꯕꯤꯗꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯑꯣꯖꯥꯗ ꯋꯥꯔꯧꯖꯕ ꯅꯠꯇꯦ ꯑꯩꯒꯤ ꯊꯃꯣꯏ ꯁꯣꯛꯄ ꯑꯋꯥꯕ ꯃꯇꯝ ꯑꯗꯨꯗ ꯑꯣꯖꯥꯅ ꯅꯣꯡꯃꯇ ꯐꯥꯎꯕ ꯑꯩꯒꯤꯗꯃꯛꯇ ꯌꯦꯡꯕꯤꯔꯛꯈꯤꯗꯕ ꯑꯗꯨꯒꯤꯗꯃꯛꯇ ꯋꯥꯔꯧꯖꯕꯅꯤ ꯑꯩꯒꯤ ꯃꯇꯝꯗꯗꯤ ꯑꯣꯖꯥꯅ ꯗꯤꯜ ꯇꯧꯈ꯭ꯔꯕꯁꯨ ꯏꯛꯕꯥꯜꯒꯤ ꯃꯇꯝꯗꯗꯤ ꯗꯤꯜ ꯇꯧꯕꯤꯒꯅꯨ ꯑꯉꯥꯡꯁꯤꯡꯒꯤ ꯍꯩꯖꯕ ꯃꯇꯨꯡ ꯏꯟꯅ ꯑꯍꯩꯕꯗꯣ ꯁꯦꯂꯦꯛꯁꯟ ꯐꯪꯖꯁꯅꯨ ꯒꯨꯔꯨꯖꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯏꯟꯗꯤꯌꯥꯒꯤ ꯇꯤꯝꯗ ꯕꯣꯂꯔꯒꯤ ꯑꯋꯥꯠꯄ ꯂꯩꯇꯦ ꯕꯦꯠꯁꯃꯦꯟꯒꯤ ꯑꯋꯥꯠꯄꯗꯤ ꯂꯩ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯕꯦꯠꯁꯃꯦꯟꯗꯤ ꯑꯩꯒꯤ ꯁꯥꯇ꯭ꯔ ꯀꯃꯜꯅ ꯑꯣꯏꯔꯤ ꯃꯣꯍꯤꯠꯅꯁꯨ ꯑꯆꯦꯠꯄ ꯊꯥꯖꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯒꯨꯔꯨꯖꯤꯅ ꯇꯧꯅꯤꯡꯕ ꯇꯧꯖꯔꯕꯁꯨ ꯑꯩꯒꯤ ꯏꯛꯕꯥꯜꯗꯤ ꯃꯥꯏꯊꯤꯔꯦ ꯁꯦꯂꯦꯛꯁꯟ ꯐꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯣꯏ ꯁꯦꯂꯦꯛꯁꯟ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯍꯣꯠꯅꯔꯛꯈꯤꯒꯅꯤ ꯍꯥꯏꯅ ꯆꯥꯎꯊꯣꯛꯅ ꯍꯥꯏꯔꯝꯃꯒ ꯆꯠꯈꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇꯅ ꯃꯦꯠꯆ ꯍꯧꯔꯝꯗꯥꯏꯒꯤ ꯄ꯭ꯂꯦꯌꯔ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯒ ꯊꯣꯛꯅꯔꯛꯄ ꯃꯇꯝꯗ ꯑꯟꯋꯥꯔ ꯃꯥꯒꯤ ꯅꯨꯄꯤ ꯁꯍꯤꯗꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯈꯖꯤꯗꯥ ꯄꯨꯟꯅ ꯂꯦꯞꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯦ ꯏꯛꯕꯥꯜꯗꯤ ꯃꯃꯥ ꯃꯄꯥ ꯎꯕꯗ ꯀꯔꯤ ꯋꯥꯍꯩ ꯍꯥꯏꯒꯗꯕꯅꯣ ꯈꯪꯈꯤꯗꯦ ꯇꯨꯃꯤꯟꯅ ꯆꯞ ꯌꯨꯡꯉꯒ ꯂꯦꯞꯄꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯣꯍꯤꯠꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯣ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏ ꯑꯟꯋꯥꯔꯗꯤ ꯃꯆꯥꯅꯨꯄꯥꯒꯤ ꯑꯣꯏꯔꯝꯃꯤꯕ ꯐꯤꯕꯝ ꯑꯁꯤ ꯎꯔꯨꯕꯗ
mamitta mapi ira chena machabu nungshina yengladuna chena konbiri Iqbal mapada mabu ngakpiyu haina makhotna sign tawri mapana su mapi ira chena numi tawduna machanupada mabu ngakpiyu haina sign tawri mathangi sindana Iqbal mama mapaga lunena punna faminaduna wari sanarami Iqbal nadi mana tamningba hainingba wari khudimuk sign tawduna nokna mama mapada wari liri mama mapabasu magi aroiba mesa si yengo hari matang asida khajidana hari akhoi yum handaba yararoi Anwarna su machanupada hari ipagidi thabak lehori aduna yumda handaba yadre ngasi gi oinadi nangna sanaba yengba ngamloidawri Iqbal nasu mama mapagi awaba khanglabgum hanglai paisagi oiragadi aigi paisa khara leijai harai Mohit nasu paisagi problem leirabra kaidawre hanglai aduba Anwardi migi mateng lawdaba mini aduna adugumba problem karisu leite hari aduga machanupada nuksina yenglaga hari nangna hona jariba singse ururaga ipasu amuk hana hona ningbagi apamba pharakle aikoisu yumda halaga thabak suna TV da nangna sanabadu yenge haina machanupaba themjili Anwarda natana mama machanupinasu mabungi mathwai nungaina naba nokna wari sanaramaga makhushu mayumda hankre mathangi sindana match hore matang asida sports management agency amadagi agent ama laklaga Iqbal amadi Mohit tahari Iqbal su makhoi gi agency da sign tawrasi makhoi gi hek sign tawragadi magi sponsor public appearance khodimakta makoina thodang lojaduna sinjage makhoi ahan ba sign tawnabagi damakta achawo bonus amasu pijage hari adu hauju phawgi oinadi adugum wakhal amata leitri haina agency edu da sign tawdi tawkhidre sanaba loidriba phawdi paisa nuksagi amata khankiba yaroi haina Mohitna Iqbal afava lambirom da lamjingbiri agent adu chatkraba matungdana matam punamakta mabu senabiyu magi dumukta ngakpi senbiyu haina Iqbal na Mohit ta haijari Mohitna su hoi hari adubu punsi chupa senabadudi matungina yarak loi hari Iqbal ya khaunabi yakhide mabu punsi chupa senabi gidabani haina giri takli Mohit su Iqbal gi ningai sida khangba ngamdraduna punsi chupa gi oina mabu senabi gini hari ngahak leragana Iqbal na muhanglai India gi selector team lakani haibado makhoi lakraba jala Mohit na khumlai lakani di haibani adubu selector oiribudu kanano haibadi kanamtana khangdri mathangi sindana ahan ba namit ki match lotion kre stadium dagi thoknarapa matamda Mohitna Iqbal da hari nangi practice loiraba matungda akhoi gi hotel da oina lao aidi hotel da patharamage Iqbal su hanba leitana practice tawri Ranji gi final match asidi nimit manga taruk ni changna sanaba match ni ani suba nimitadi Kamal gi fajaba performance ama piri ran mayama masulawri adubu ngasi su Iqbal gi ball Kamal out oikre ahum suba nimitasu Kamalna atopa bowler singi ball fajana sanajarabasu Iqbal gi ball di adumak out oiri Mashimakna Guruji gi wakhallasu akiba jingnaba phawba horakli maramaduna mari suba nimit ki game lo silakpa matam Iqbal na matomda practice tawringi matam aduda Guruji na Iqbal gi manakta laklami ma ka wari ma sanase hari Guruji na ikai khangdaba makai Iqbal da hari matam amada matamna yadabadagi nangbu akhoi gi academy digi tanthokhi matam aduda aina su tawba yaba makai ri tawkhibani adubu khudimakti tawba ngamkhide adubu ngasidi nangi damakta kariguma khara tawge khanna lakpani Iqbal de Guruji gi michang mikhai naiba paisa paiba mida nonjabagi mawong mataw aduda sauribani aduna matam amada mana Guruji da thamlamba ijatto ngasidi amata udre Guruji na makha tarai hayeng de match ki aroiba numitni aduna hayeng de nangna ball langba matamda fajana langanu maruina Kamal na batting tawringi matamdadi ball fajana langba yade maramdi hayeng match asida Kamal matomdana run chama century ama lawhalaga final match asi Kamal na kahangadabani madu weragadi Indian national team da Kamal khankragani hayeng Kamal khankraba matung mathang chahidana nangi su selection fangnanaba aina soidana honabigani adugi sumatakta haujiki oinadi India gi national team da bowler gi awatpa leite walibadi batsman ni masigi matungdana Gurujina magi pocket tagi lakun manga gi check ama lokthoga harai aina hariba singsi achumbani unnabagi damakta aina nonda check ama pirabani paisa singsi lawro aduga nangi babagi labuk singado bank na lawkhigedabadi kallo paisa singsi lawbana imung manungi khanba afaba macha haibada oini aduga mathang chahidana afaba player amoina India gi team da selection fangadoini Iqbal na hangai nangna hariba singsi aina yadragadi kamdoba handa amuti Gurujina akiba sakpham ma ullaga harai madu weragana aigi leijaba khudimu puthoktuna handak chahidana tana punji chupagi oina nangbu India gi national team da selection fangdanaba aina singani adugane aina hariba singsi oitokloi sinbangamloi khalagadi madudi nangi apangwa wakhal oigani maramaduna paisa singsi lawraga tumin leiro haiduna
माना पाइरिबा चेक अदु इकबालगी मखुत्ता पिसिलमगा चटखी अदुबा गुरुजीना चटना हायरमी पैसागी अवाटपा लेररोय इमुंग मनुंग बाबागी मिटयेंगदा अफबा मचा हायबदसु ओइरनी अदुगा मथंग चहिदना इंडियागी नेशनल टीमदसु सेलेक्शन फंगलनी असिगुमलबा खुदोंचाबा असिदि अपंग ममी खक्तना थादोकनी नुमित्तो इकबालदि अहिंग तुम्बा याखिदे अहिंग तुमदना वखन खनखी मथंगी नुमित्तना मैच हौरे ngasidi इकबालगी ओवरदा हानगुमना कमल आउट ओइखिद्रे अहोइनदुम सोका बाउंड्री कयामा फुरकी इकबालना सानरिबा प्ले उरुरगा कैसु खंगजेदबा मोहितनदि इकबालगी दमकता वाजरी कैदौबा यावरजानु ngasidi फजना सानदे हाइना पाखचरी अदुगा गुरुजीनदि मागे प्लान माइ पाकले खना हराउरे मबुनिंगदा लेरबा चिंगनबा पुनमु थादोखरे सोदनमकी मागी छात्र कमलना सिलेक्शन पंगलगनी खंजरे ngaihaki matungdana lunch break matam oire इकबालदी वखल चरांगनबना हेमनखिबना चागनी थकनी खंद्रे मतांगसिदा मोहितना इकबालगी मनाक्ता चंगसिलई मोहितना हायरे कैदौरे गेम दना बुनिंग चंगद्रिदि अखोगी गेम प्लान वांगमदा सानरिदि कैदौरे अदुबु मरा लैरबा अमगुमना इकबालदी केमता खमलमदे ममाय लेथोक्तुना लैरि अदुबु मोहित सोहंदे नंगना खलिबा वखलदो बैट्समैन दो उहनगनु असिगुम अचौबा मैच असिददि बॉल लंगबा खक्तना यारोय वखलगिसु गेम सानगदबनी अदुना वखल मुन्ना खंथरगा सानौ इकबालनदि मागी वखल खनफम खंद्रे कंगाउनरे हायरि मोहितना मु इंगना हायरि वखलदा कंगाउना जरगसु नंगना पामजबा मंगला नंगी मंगलाना दुदि हौजि फाबा काउद्रिबा नत्रा नंगी पामजबा मंगलाना दुदा ngasisu थाजबा लेरिबा नत्रा इकबालनासु थाजै हायना खुमलाई मोहितना मु हायरि मीना हायनबा मलै मदुदि मियोय मना करिगुमा पोसाक अमदा मतमोय सेंगना पामलगदि पृथ्वी पुंबना माना पामजरिबा द फंगनबा लंबी सोदरमकी सिलकनी इकबालना हंगलै अदुबु कनाना हायरमबा वाहायनो मोहितना खुमलै आइसु खंगदे अदुबु मसिदि कोच अमगी मथौनी प्लेयर मबुनिंग हंथरपा मतमदा सिगुम वाहाय वता सिजनदुना पुंगिंग थौगतनबनी ममांगदा अखोयना वारी सानरिंगी मतमदा लाक्लंबा एजेंट अदुनासु मखोयगी एजेंसीदि यावननबगिदमक्ता नंगोंदा साइन तौनबगिदमक्ता पुंगिंग थौगतलंबा अदुगुमना अइनासु नंगी नबुंग थौगतनबा खोनरिबनी मतांगसिदा इकबालदा वखल अमा लाखी अदुना सुक्थरंबा सिंगदो तोकलगा मागी ओजादा हराउना कोलमी अदुगा मफम अदुदगी चेनखी मथंगी सेंदना मैच हौरमदा यौरक्लबा फावबा इकबालदी हौजि फाबा हलक्ट्री अदुना मोहितसु स्टेडियम मनुंगदा लैबा ngамदबदगी मपानदा लेपगा ngairami ngaihak leragadi इकबाल ऑक्टो तोंगदुना हलखी इकबालना ऑक्टोदगी हेक कुमथरकपगा मोहितता अमुक्कसु हना चेना कोली इकबालना तौरिबा मुवुंगसिदा मोहितती ngakpada लोइखरे मथंगी सेंदना मैच हौरे हंदा अमुक्ति इकबालना मागे हौनबी मागे हाइजबा मोंगदा गेम सानबा हौरकले फजबा मोंगदा बॉल लंगलि मथंग मथंग विकेट लौबा हौरखी ngaihak leragadi कमलसु बैटिंग तौननबा थोरखी अदुबा कमलना बैटिंग तौबा हौद्रिङैददि गुरुजीना इकबालगी मनाक्ता चंगसिलक्लगा अमुक्कसु हना किहन्दुना हायरई नंगी तुंगी पुंसी कदोमना चटकनी हायना लेपकदबा मिकुप अमखक्ता ngaisiलक्ले अदुना हायनाखिबा यानाखिबा वा कावनु अपंगमना थौना फबा सागनु हायरि मथंगी सेंदना इकबालना मखोगी टीम कैप्टेनदा मागी ओवर अमता पिबियु हायरि अदुबा कैप्टेनना हायरई नंगी ममांगी ओवरसिंगदा कमलना रन मयाम अमा लौखरे अदुना कमलना बैटिंग तौरिङैदा नंगोंदा ओवर पीबा हायबसि याना रिस्की ओय अदुबा इकबालनादि अरोइबा ओइना मंगोंदा ओवर अमतंग पिबियु हायना हंजन हंजन हायजरी ममैददि कैप्टेन अदुनासु ओवर अमा पिरमी हंदा अमुक्ति इकबालना बॉल लंगलक्पा मतमदा हानगा मानदबा मोंग अमदा लंगलई मागी हाइजबा मोंगदा मागी ओजा मोहितना ताकपिखिबा खुदिमुक सिजिनदुना बॉल लंगलखी अदुबा एक्सपीरियंस लेरबा कमलनदि बॉल अदुम फुरी चारी कया अमा लौरी अदुबा इकबालदि कमलना बॉल फुरकपा खुदिंगी कुप्थाना येंगलबा मतुंगदा फील्डिंग लेपलिबा मागी टीममेटसिंग अदु तमना तमना सेंदोकपा हौरई मसी उरकपदना मोहितति खंगले इकबालना करम मोंगदा गेम सानरिबनो हायबदो अदुना मथमोयदा पेंजना इकबाल नंगसी ओंथोकनासु हाइदको हायना सोनजरी अदुगा फील्डना इकबालना मथंगी बॉल लंगमदायदा मागी कैप्टेन इंगित अमतंग तौखी इंगित अदु उबदा करी हायबनो हायब कैप्टेन अदुनासु खंखी अदुना सेम सादुना लेखरे इकबालना बॉल लंगबा हौरकपदा कैप्टेन अदुदि इकबालना बॉल लंगद्रिङैदा मंगोंदा इंगित तरंबा मफम अदु यौननबा चेनबा हौखरे कमलनासु इकबालगी बॉल अदु वांगना फुरखी इकबालना इंगित तौगिफा मफम अदुमक्तदा फुरखी मफम अदु यौननबा हानदगी चेनख्रबा कैप्टेन अदुनदि कमलगी बॉल अदु इलाइ लाइना ओखी कमलना रन चामा लौरगा गेम कागनी हायबा मंगलाना अदुदि मंगफाउनखिद्रे मतंग असिदा इकबालना सिजनरिबा स्ट्रैटेजी असि मागी ओजाना मतम अमदा पुथोखिबा मागी ओजा मोहितकी स्ट्रैटेजी अदुनि मैच लोरबा मतुंगदना इकबाल अमदि मोहित वारी सानरी मोहितनदि मथ्वाइ नुंगाइतना हायरि फाइनल मैचता ननु विकेट मयाम अमा लौजरबसु इंडियागी नेशनल टीम की सेलेक्टर लाक्ट्रबनिना करिसु कानद्रे करिगुम्बा लाअमगदि नंबु सोदनमगी इंडियागी टीम दा खलमगनी अदुबु इकबालनदि अवाबगी ममी अमत्ता उत्तना नोमी हायरि
ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯔꯤꯕ ꯈꯨꯗꯤꯡꯃꯛ ꯏꯁꯣꯔꯅ ꯎꯕꯤꯕꯅꯤꯅ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯈꯣꯏꯒꯤ ꯐꯅꯕ ꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯅ ꯃꯈꯣꯏꯅ ꯏꯪꯒꯤꯠ ꯇꯧꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯒꯨꯔꯨꯖꯤꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯏꯛꯕꯥꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯏꯛꯕꯥꯜꯗ ꯆꯩꯔꯛꯏ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯑꯗꯨꯛ ꯆꯥꯎꯈꯠꯇꯕ ꯊꯕꯛ ꯇꯧꯔꯤꯗꯤ ꯀꯩꯒꯤꯅꯣ? ꯑꯩꯈꯣꯏꯅ ꯌꯥꯅꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯅꯉꯣꯟꯗ ꯄꯩꯁꯥꯁꯨ ꯄꯤꯈ꯭ꯔꯦ ꯑꯗꯨꯒ ꯄꯩꯁꯥꯗꯤ ꯂꯧꯊꯣꯛꯈ꯭ꯔꯒ ꯇꯧꯐꯝ ꯊꯣꯛꯄ ꯅꯊꯧ ꯇꯧꯗ꯭ꯔꯤ ꯀꯩꯒꯤꯅꯣ? ꯏꯛꯕꯥꯜꯅꯗꯤ ꯈꯥꯝꯂꯤ, ꯀꯔꯤꯒꯤꯅꯣ ꯑꯉꯥꯡꯗ ꯑꯗꯨꯃꯥꯏꯅ ꯉꯥꯡꯂꯤꯗꯤ ꯀꯩꯗꯧꯅꯕ ꯌꯥꯎꯔꯦ? ꯃꯇꯥꯡ ꯑꯁꯤꯗ ꯏꯛꯕꯥꯜꯅ ꯃꯥꯒꯤ ꯑꯣꯖꯥꯗ ꯏꯪꯒꯤꯠ ꯇꯧꯔꯗꯨꯅ ꯍꯥꯏꯔꯤ ꯃꯥꯒ ꯑꯣꯏꯅ ꯊꯦꯡꯅꯖꯒꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯏꯛꯕꯥꯜꯅ ꯃꯥꯒꯤ ꯕꯦꯒꯇꯒꯤ ꯒꯨꯔꯨꯖꯤꯅ ꯃꯉꯣꯟꯗ ꯄꯤꯁꯤꯜꯂꯝꯕ ꯆꯦꯛ ꯑꯗꯨ ꯂꯧꯊꯣꯔꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯑꯣꯖꯥ ꯃꯣꯍꯤꯠꯇ ꯎꯠꯂꯒ ꯍꯥꯏꯔꯤ ꯃꯁꯤ ꯒꯨꯔꯨꯖꯤꯅ ꯄꯤꯔꯛꯄꯅꯤ꯫ ꯑꯗꯨꯒ ꯊꯪꯅꯕ ꯃꯤꯀꯨꯞꯇꯅ ꯏꯛꯕꯥꯜꯅ ꯆꯦꯛ ꯑꯗꯨ ꯒꯨꯔꯨꯖꯤꯒꯤ ꯃꯃꯤꯠ ꯃꯃꯥꯡꯃꯛꯇꯗ ꯁꯦꯒꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯉꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯥꯒꯤ ꯑꯣꯖꯥ ꯃꯣꯍꯤꯠ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯅꯨ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯤ꯫ ꯒꯨꯔꯨꯖꯤꯅꯁꯨ ꯅꯥꯄꯜ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤ ꯐꯔꯦ ꯐꯔꯦ ꯅꯪꯅ ꯑꯗꯨꯝꯅ ꯂꯦꯞꯈ꯭ꯔꯒꯗꯤ ꯅꯪꯒꯤ ꯑꯣꯖꯥ ꯌꯨꯉꯥꯎꯕ ꯑꯁꯤꯅ ꯅꯪꯕꯨ ꯀꯟꯕꯤꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯁꯤ꯫ ꯑꯩꯅ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯤꯁꯤꯅꯤ ꯅꯄꯨꯟꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯀ꯭ꯔꯤꯀꯦꯠ ꯇꯤꯝꯗ ꯌꯥꯎꯕ ꯐꯪꯒꯅꯤ ꯈꯟꯒꯅꯨ꯫ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯑꯃ ꯅꯪꯒꯤ ꯑꯣꯖꯥ ꯌꯨꯉꯥꯎꯕ ꯑꯁꯤꯒ ꯂꯧꯕꯨꯛꯇ ꯀ꯭ꯔꯤꯀꯦꯠ ꯁꯥꯟꯅꯗꯨꯅ ꯂꯦꯜꯍꯟꯒꯅꯤ꯫ ꯃꯁꯤꯅꯁꯨ ꯄꯦꯟꯗ꯭ꯔꯗꯨꯅ ꯒꯨꯔꯨꯖꯤꯅ ꯑꯃꯨꯛꯀꯁꯨ ꯃꯈꯥ ꯇꯥꯔꯛꯂꯤ ꯅꯪꯒꯤ ꯅꯄꯥꯒꯤ ꯂꯧꯕꯨꯛꯇꯤ ꯕꯦꯡꯅ ꯂꯧꯈ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯀꯗꯥꯏꯗꯕꯨ ꯀ꯭ꯔꯤꯀꯦꯠ ꯁꯥꯟꯅꯗꯣꯏꯅꯣ ꯅꯪꯕꯣ? ꯇꯟꯖꯥ ꯑꯁꯤꯗ ꯃꯣꯍꯤꯠ ꯑꯃꯗꯤ ꯏꯛꯕꯥꯜꯒ ꯍꯥꯟꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯑꯦꯖꯦꯟ ꯑꯗꯨ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯗꯨꯅ ꯍꯥꯏꯔꯤ ꯏꯛꯕꯥꯜ ꯅꯪꯒꯤ ꯀꯟꯇ꯭ꯔꯦꯛꯁꯤ ꯏꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯀꯤ ꯁ꯭ꯇꯥꯐꯁꯤꯡꯗꯤ ꯃꯀꯣꯛ ꯃꯃꯩ ꯉꯥꯎꯅꯍꯧꯔꯦ꯫ ꯍꯥꯏꯅꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯑꯦꯖꯦꯟꯁꯤꯒꯤ ꯀꯟꯇ꯭ꯔꯦꯛ ꯁꯥꯏꯟ ꯇꯧꯅꯔꯕꯅꯤꯅ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ₹50,000ꯒꯤ ꯆꯦꯛ ꯑꯁꯤ ꯄꯥꯏꯁꯤꯜꯂꯛꯑꯣ꯫ ꯃꯁꯤ ꯇꯥꯔꯨꯕꯗ ꯒꯨꯔꯨꯖꯤꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯅ ꯃꯅꯤꯡ ꯍꯟꯗꯨꯅ ꯌꯦꯡꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯑꯦꯖꯦꯟ ꯑꯗꯨꯅ ꯒꯨꯔꯨꯖꯤꯗ ꯍꯥꯏꯔꯛꯏ ꯒꯨꯔꯨꯖꯤꯒꯤ ꯑꯦꯀꯥꯗꯃꯤꯗꯒꯤ ꯊꯣꯛꯂꯛꯄ ꯑꯉꯥꯡ ꯑꯃꯠꯇ ꯑꯩꯈꯣꯏꯒꯤ ꯑꯦꯖꯦꯟꯒ ꯁꯥꯏꯟ ꯇꯧꯅꯁꯤ ꯁꯥꯏꯟ ꯇꯧꯗꯕ ꯀꯨꯏꯔꯦ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯏꯛꯕꯥꯜꯅ ₹50,000ꯒꯤ ꯆꯦꯛ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯒꯨꯔꯨꯖꯤꯗ ꯎꯠꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯃꯣꯍꯤꯠꯇꯤ ꯃꯥꯅ ꯑꯍꯥꯟꯕ ꯋꯥꯅ ꯁꯦꯝꯖꯔꯛꯄ ꯏꯛꯕꯥꯜꯅ ꯃꯁꯥꯒꯤ ꯍꯣꯠꯅꯖꯃꯟ ꯃꯍꯩ ꯆꯥꯕ ꯍꯧꯖꯔꯛꯄꯁꯤꯗ ꯑꯣꯟꯊꯣꯛꯅ ꯍꯔꯥꯎꯖꯔꯤ꯫ ꯃꯁꯥꯃꯛꯀꯤ ꯃꯥꯏ ꯄꯥꯛꯂꯕꯒꯨꯝ ꯃꯊꯃꯣꯏꯗ ꯄꯦꯟꯖꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯅꯈꯣꯏꯒ ꯋꯥꯔꯤ ꯑꯃꯇꯪ ꯁꯥꯟꯅꯖꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯅꯨꯄꯥ ꯑꯃꯅ ꯍꯪꯂꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯈꯤ꯫ ꯏꯛꯕꯥꯜ ꯑꯃꯗꯤ ꯃꯣꯍꯤꯠꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯀꯄꯤꯜ ꯗꯦꯕꯀꯤ ꯑꯣꯏꯔꯝꯃꯤ꯫ ꯀꯄꯤꯜꯅ ꯏꯛꯕꯥꯜꯒꯤ ꯃꯅꯥꯛꯇ ꯍꯔꯥꯎ ꯍꯔꯥꯎ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ ꯏꯛꯕꯥꯜ ꯅꯪꯒꯤ ꯃꯔꯝꯗ ꯍꯦꯛ ꯇꯥꯔꯛꯄꯗꯒꯤ ꯅꯪꯒ ꯑꯃꯨꯛꯇꯪ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯒꯦ ꯈꯟꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯏꯛꯕꯥꯜꯅꯁꯨ ꯀꯄꯤꯜꯒ ꯊꯦꯡꯅꯖꯕ ꯃꯥꯕꯨ ꯃꯁꯛ ꯈꯪꯕꯤꯔꯝꯕꯁꯤꯗ ꯃꯔꯥꯏꯕꯛ ꯐꯕꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤ꯫ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯒꯨꯔꯨꯖꯤ ꯆꯪꯁꯤꯜꯂꯛꯂꯒ ꯀꯄꯤꯜꯗ ꯍꯥꯏꯔꯛꯏ ꯀꯄꯤꯜ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯄꯨꯟꯅ ꯗꯤꯅꯔ ꯆꯥꯔꯨꯔꯁꯤ ꯂꯥꯛꯑꯣ ꯆꯠꯅ ꯆꯠꯅ ꯋꯥꯔꯤ ꯁꯥꯔꯁꯤ ꯍꯥꯏꯗꯨꯅ ꯀꯄꯤꯜꯕꯨ ꯀꯧꯊꯣꯛꯇꯨꯅ ꯄꯨꯈꯤ꯫ ꯒꯨꯔꯨꯖꯤꯅ ꯀꯄꯤꯜꯗ ꯍꯥꯏꯔꯤ ꯅꯪꯗꯤ ꯃꯦꯠꯁ ꯌꯦꯡꯕ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯑꯩꯒꯤ ꯁꯥꯇ꯭ꯔ ꯀꯃꯜꯒꯤ ꯐꯖꯕ ꯄꯔꯐꯣꯔꯃꯦꯟꯁ ꯑꯗꯨ ꯎꯍꯧꯗ꯭ꯔꯦ꯫ ꯀꯄꯤꯜꯅ ꯈꯨꯝꯂꯛꯏ ꯑꯩꯁꯨ ꯃꯦꯠꯁ ꯌꯦꯡꯍꯧꯏ꯫ ꯀꯃꯜꯒꯤ ꯄꯔꯐꯣꯔꯃꯦꯟꯁ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯍꯥꯏꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯅ ꯆꯠꯅ ꯋꯥꯔꯤ ꯁꯥꯃꯤꯟꯅꯔꯤ꯫ ꯃꯇꯥꯡꯁꯤꯗ ꯃꯣꯍꯤꯠꯅ ꯅꯤꯡꯕ ꯀꯥꯏꯅ ꯏꯛꯕꯥꯜꯗ ꯍꯥꯏꯔꯤ ꯅꯪꯒꯤ ꯅꯦꯁꯅꯦꯜ ꯇꯤꯝꯗ ꯁꯦꯂꯦꯛꯁꯟ ꯐꯪꯅꯅꯕꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯇꯥꯟꯖꯥꯗꯣ ꯒꯨꯔꯨꯖꯤꯅ ꯆꯤꯡꯊꯣꯛꯇꯨꯅ ꯄꯨꯕꯤꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯏꯛꯕꯥꯜꯗ ꯅꯤꯡꯍꯟꯅꯕ ꯑꯃꯠꯇ ꯐꯥꯎꯈꯤꯗꯦ꯫ ꯅꯣꯛꯃꯤ ꯅꯣꯡꯕꯤꯕ ꯃꯥꯏꯊꯣꯡ ꯑꯃꯗ ꯃꯥꯒꯤ ꯑꯣꯖꯥꯗ ꯍꯥꯏꯔꯤ ꯃꯊꯪ ꯆꯍꯤꯗ ꯑꯃꯨꯛ ꯍꯟꯅ ꯇ꯭ꯔꯥꯏ ꯇꯧꯒꯅꯤ ꯃꯊꯪ ꯆꯍꯤꯗꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯏꯟꯗꯤꯌꯥꯒꯤ ꯅꯦꯁꯅꯦꯜ ꯇꯤꯝꯗ ꯁꯦꯂꯦꯛꯁꯟ ꯐꯪꯒꯅꯤ꯫ ꯏꯛꯕꯥꯜꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯣꯍꯤꯠꯁꯨ ꯃꯊꯧꯅꯥ ꯑꯃ ꯈꯪꯂꯥꯛ ꯂꯥꯛꯈꯤ꯫ ꯃꯊꯪꯗ ꯁꯣꯏꯗꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯅꯔꯤ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯄꯤꯜ ꯗꯦꯕ ꯏꯛꯕꯥꯜ ꯑꯃꯗꯤ ꯃꯣꯍꯤꯠꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯈꯤ ꯑꯗꯨꯒ ꯃꯣꯍꯤꯠꯇ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯏꯟꯗꯤꯌꯥꯒꯤ ꯅꯦꯁꯅꯦꯜ ꯇꯤꯝꯗ ꯕꯣꯂꯔ ꯑꯃ ꯋꯥꯠꯂꯤ꯫ ꯑꯋꯥꯠꯄ ꯕꯣꯂꯔ ꯑꯗꯨꯒꯤ ꯃꯍꯨꯠ ꯏꯛꯕꯥꯜꯅ ꯁꯤꯟꯕ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯏ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯣꯍꯤꯠꯅꯗꯤ ꯉꯛꯅ ꯍꯪꯂꯛꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯥꯖꯕꯗꯗꯤ ꯏꯟꯗꯤꯌꯥꯒꯤ ꯕꯦꯠꯁꯃꯦꯟ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯍꯥꯏ꯫ ꯀꯄꯤꯜꯅ ꯇꯨꯃꯤꯟꯅ ꯆꯤꯔꯣꯜ ꯇꯧꯔꯒ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯀꯅꯨ ꯑꯇꯣꯞꯄꯅꯗꯤ ꯈꯪꯗꯕꯅꯤ ꯁꯦꯂꯦꯛꯇꯔ ꯑꯩ ꯏꯇꯣꯝꯗꯅ ꯈꯪꯕꯅꯤ ꯍꯥꯏꯔꯝꯃꯒ ꯆꯠꯈꯤ꯫ ꯀꯄꯤꯜ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗꯅ ꯏꯛꯕꯥꯜꯅꯗꯤ ꯀꯔꯤ ꯍꯥꯏꯔꯝꯃꯤꯅꯣ ꯍꯥꯏꯅ ꯂꯥꯡꯇꯛꯅꯅ ꯍꯪꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯣꯍꯤꯠꯅꯗꯤ ꯀꯩꯁꯨ ꯈꯨꯝꯗꯦ ꯃꯊꯃꯣꯏ ꯄꯦꯟꯅ ꯅꯣꯛꯄꯇꯃꯛ ꯅꯣꯛꯏ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯏꯛꯕꯥꯜ ꯏꯟꯗꯤꯌꯥꯒꯤ ꯅꯦꯁꯅꯦꯜ ꯀ꯭ꯔꯤꯀꯦꯠ ꯇꯤꯝꯒꯤ ꯌꯨꯅꯤꯐꯣꯔꯝ ꯂꯤꯠꯇꯨꯅ ꯏꯟꯗꯤꯌꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯃꯦꯠꯁ ꯁꯥꯟꯅꯕ ꯊꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯕ ꯎꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯁꯤꯟ ꯑꯃꯗꯅ ꯏꯛꯕꯥꯜꯅ ꯏꯟꯗꯤꯌꯥꯒꯤꯗꯃꯛꯇ ꯁꯥꯟꯅꯕ ꯁ꯭ꯇꯦꯗꯤꯌꯝꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯇꯤꯜꯂꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯥꯒꯤ ꯃꯃꯤꯡ ꯀꯧꯗꯨꯅ ꯂꯥꯎ ꯈꯣꯡꯅꯔꯤ꯫ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯆꯥꯒꯤꯗꯃꯛꯇ ꯍꯔꯥꯎꯖꯔꯤꯕ ꯏꯛꯕꯥꯜꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯆꯟꯅꯨꯄꯤ ꯈꯖꯤꯗꯥꯁꯨ ꯃꯕꯨꯡꯒꯤ ꯃꯃꯤꯡ ꯆꯥꯎꯊꯣꯛꯆꯅ ꯀꯧꯔꯤ꯫ ꯏꯛꯕꯥꯜꯗꯤ ꯃꯅꯥ ꯇꯥꯖꯗ꯭ꯔꯕꯁꯨ ꯃꯤꯀꯨꯞ ꯑꯁꯤꯃꯛꯅꯤ ꯃꯥꯅ ꯆꯔꯨ ꯏꯀꯨ ꯃꯅꯨꯡꯗ ꯃꯇꯣꯝꯗ ꯐꯝꯃꯒ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯃꯪꯖꯈꯤꯕ ꯃꯪꯂꯥꯟ ꯑꯗꯣ꯫ ꯏꯛꯕꯥꯜ ꯃꯥꯅ ꯃꯪꯖꯈꯤꯕ ꯃꯪꯂꯥꯟ ꯑꯗꯨꯒꯨꯝ ꯏꯟꯗꯤꯌꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯀ꯭ꯔꯤꯀꯦꯠ ꯁꯥꯟꯅꯈꯤ ꯃꯊꯃꯣꯏ ꯄꯦꯟꯅ ꯃꯥꯅ ꯄꯥꯝꯖꯔꯤꯕ ꯕꯣꯜ ꯂꯪꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯋꯥꯔꯤ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯂꯣꯏꯕ ꯐꯥꯎ ꯇꯥꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯑꯁꯤ ꯀꯝꯗꯧꯏ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯈꯣꯏꯗ ꯈꯪꯍꯟꯕꯤꯔꯛꯎ꯫ ꯃꯃꯥꯡꯒꯤ ꯑꯦꯄꯤꯁꯣꯗꯁꯤꯡꯗ ꯂꯥꯏꯛ